Science and Religion Manipur channel la bipi bisingi matang da khana bagi ari subai episode asi amuka na mayam da khudol tamdari ngasi gi su akoi gi sauya bi bising asi amtanga hana introduce tawjage amda ojati isme ngobi taksi share college da English department gi associate professor ni pubiramani writer club number gi achangba member bani mathangda legend bibesina Srimati N Sunita Devi ni marksi writer ni iking thaklabi laidibi haibidugi aduga amuksu koi radio gi drama ahumsu ibigre aduga loinana mahakna film amsu direction pidana film su kapkhrabani marksi koi gi writer club number gi achangba member amsu obiri bani koi khanane ne basi da oja mengau bida wafam si kai matang kamai tok sige kai khana sige habin tanga thamjage ka hawan biu Laisabi oirambadagi jimba lambida khong thangjinba haurapagi matangda chatnariba thawongsing haibadi kari karamba mawongi process matungina chatnaribagi doctor Okay thank you oja masi ani thongna phejani thongna mungai ne bayai hanbada mamangagi chatnaram phejaba ama chatnaram biba matang sti dharma karma dayam be sawi khudomoina habada khoi hindu dharma gi da khoina luhong basi smaina ahum thole ba amada lupa duga nupi duga nungsi dana chana dana imbala bi khongdamina sena khoi sien dana natagan yana ganda rongi base masibuna gandharva biba haina khangni aduga mu ahlaman singna haina dana singna dana lupa ga nupiga masa khangna gera khangna roira ahlaman singdugi apa matungina lohong basibuna subha biba khangnei aduga ahum su makhalgi biba sina lohong basina nupi sina masai yagera yaroda lupa amada bu yamna pamjargadi magi pamjariba aningba ningjaba du thungna honabda thanana phaga jail legra pajamya ma bu hakira puge tukira natagana atopa dandi phangora habigi thausadana ana pami ba aning bu thungna honabda nupi do phaga namdana magi nupi ohenba jimbala bi khongda midab masibuna asubiba hadi hinjai tamda sanaba lijat jai tambina itabasingna lohbagi phagi thawong amani haidana masi asubi ba haina khangne aduga mu hojiki matamda anoba method amaga amula e maduna court marriage haiba tare kaigumba upasiga dupisiga yanaraga ahlamanna yagera yaroira lekai ni yagera yaroira adagi mu aus dhamana yagera yaroira sentonggi phibam phatkera pharoira isam chamba process amada court ta ukil ga toga da lohombagi process se court marriage haina khangnaba amasu lei asiam chamba paisa yam tindaba yam phaba makhal amagi marriage system ne habi sindang thamjage aduga makhata pada ana smaina mung thamjaninge kitang elaborately hayamda thamjaning basi longba gi matang sida sagi gandhar biba selaga longba matang se lupa duga nupi duga masaya na dana nungsina dana matik magun amana magi magun amana magi apa pata puna hoje khanga kada nupi dana lupa du leirani na labani adubu punsigi khongset se yam changni na sahi ko manga kuntha da lohonga ga su sahi humda mai pu chama punsi ba mi amada di moini leime dai matam sahi yankai gi mathata leime na ne ba adugumba sanga punsi du da masi sangen lobe kanang khran tilam badi ai sanga punsi sida longba thukhaga leimina ka dai sida khudong thi mayam thengna pe awana mayam thengna pe ai aduna leitala mayam thengna basina maram moya gam khana base ne mayam thok pe ai adubu nungsi chanana magun khangna ga leina panina khana bata ga su ga ki wei to ga yam tu ne ta kauk thong na ba yam tu ne ta hanjin na ba sum apiba mama de leite ba na te adu ga sagi abu suba bi ba ha se sigi mata ang ka pajage ahlaman masa khangal da bi da
ꯑꯣꯏꯔꯁꯨ ꯈꯪꯕꯨ ꯈꯪꯅꯔꯒ ꯑꯣꯏꯔꯁꯨ ꯍꯥꯏꯅ ꯁꯤꯡꯅꯔꯒ ꯑꯍꯜ ꯃꯁꯦꯟ ꯍꯥꯏꯅ ꯁꯤꯡꯅ ꯂꯨꯍꯣꯡꯕꯁꯦ ꯁꯤꯗ ꯈꯤꯇꯪ ꯃꯥꯒꯤ ꯗ꯭ꯔꯣꯕꯦꯛ ꯈꯔ ꯂꯩꯇꯕꯗꯤ ꯅꯠꯇꯦ ꯑꯍꯥꯟꯕꯗ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥꯗꯨ ꯂꯩꯔꯛꯄ ꯀꯥꯟꯗ ꯂꯨꯍꯣꯡꯕꯗꯨ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗꯅ ꯂꯨꯍꯣꯡ ꯇꯥꯔꯗꯤ ꯏꯀꯣꯏ ꯀꯣꯏꯕ ꯍꯩꯅꯗꯦ ꯀꯅꯥꯅꯣ ꯀꯩꯅꯣ ꯈꯪꯗꯦ ꯅꯨꯡꯁꯤꯕꯝ ꯈꯪꯗꯦ ꯃꯁꯛꯇꯨꯁꯨ ꯃꯤꯁꯦ ꯑꯍꯥꯟꯕ ꯍꯦꯛ ꯎꯕꯗꯗꯤꯀꯣ ꯅꯍꯥꯟꯈꯩ ꯎꯗꯕꯗ ꯑꯍꯥꯟꯕ ꯎꯅꯕꯁꯤꯗꯤ ꯃꯁꯛꯁꯤ ꯃꯔꯤꯡ ꯃꯔꯥꯡꯅꯕꯅꯤ ꯍꯦꯛꯇ ꯅꯨꯄꯥꯗꯨꯅꯁꯨ ꯅꯨꯄꯤꯗꯨꯅꯁꯨ ꯃꯔꯤꯡ ꯃꯔꯥꯡ ꯎꯔꯝꯕ ꯌꯥꯏꯕ ꯀꯤꯕ ꯍꯪꯒꯣꯏꯕ ꯇꯨꯀꯠꯆꯕ ꯐꯥꯎꯔꯝꯕ ꯌꯥꯏꯕ ꯑꯗꯨꯅ ꯑꯗ ꯂꯩꯃꯤꯟꯅꯕꯁꯤꯗ ꯑꯀꯤ ꯑꯈꯪꯕ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯂꯩꯃꯤꯟꯅꯔꯝꯕ ꯌꯥꯏ ꯑꯗꯨꯗ ꯑꯍꯥꯟꯕꯗꯗꯤ ꯑꯗꯨꯃꯥꯏꯅ ꯂꯩꯃꯤꯟꯅꯔꯒꯁꯨ ꯁꯨꯝ ꯂꯩꯃꯤꯟꯅꯔꯒꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯨꯝ ꯁꯥꯟꯅꯔꯛꯄ ꯌꯥꯅꯤꯡꯉꯁꯨ ꯌꯥꯅꯤꯡꯗ꯭ꯔꯁꯨ ꯁꯨꯝ ꯃꯣꯠ ꯁꯨꯝ ꯆꯥꯟꯅꯔꯛꯇꯅ ꯀꯣꯟꯅꯪꯗꯗꯤ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯔꯥ ꯆꯦꯠꯁꯟꯕ ꯑꯣꯏꯕꯁꯨ ꯌꯥꯏ ꯍꯦꯟꯅ ꯅꯨꯡꯁꯤꯅꯔꯛꯄꯁꯨ ꯌꯥꯏ ꯑꯗꯨꯝꯕ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯁꯣꯏꯕꯤꯕ ꯍꯥꯏꯕ ꯃꯇꯥꯡꯁꯤꯗꯤ ꯃꯁꯤ ꯊꯥꯏꯅ ꯌꯥꯝ ꯆꯠꯅꯔꯝꯃꯦ ꯅꯨꯄꯥ ꯃꯁꯥ ꯃꯎ ꯐꯕ ꯑꯀꯟꯕꯁꯤꯡꯅ ꯃꯥꯅ ꯌꯥꯝ ꯄꯥꯝꯖꯕ ꯅꯨꯄꯤꯗꯨ ꯍꯦꯛꯇ ꯄꯥꯝꯃꯦ ꯍꯥꯏꯗꯅ ꯂꯝꯕꯤꯗꯒꯤ ꯑꯣꯏꯔꯁꯨ ꯀꯣꯟ ꯐꯦꯡꯐꯝꯗꯒꯤ ꯑꯣꯏꯔꯁꯨ ꯐꯤ ꯁꯥꯐꯝꯗꯒꯤ ꯑꯣꯏꯔꯁꯨ ꯂꯤꯂꯥ ꯌꯦꯡꯐꯝꯗꯒꯤ ꯑꯣꯏꯔꯁꯨ ꯑꯗꯒꯤ ꯑꯦꯅꯤ ꯃꯥꯅ ꯃꯃꯥꯟꯅꯕ ꯈꯔ ꯍꯧꯅꯔꯒ ꯀꯤꯠꯅꯕ ꯍꯦꯛꯇ ꯐꯥꯔꯒ ꯃꯔꯦꯡ ꯃꯥꯟꯗ ꯍꯥꯞꯄ ꯄꯣꯔꯁꯨ ꯈꯨꯗꯥꯡ ꯄꯥꯏꯔꯒ ꯆꯤꯡꯉꯁꯨ ꯍꯦꯛꯇ ꯄꯨꯔꯒ ꯃꯥꯏ ꯅꯨꯄꯤ ꯑꯣꯏꯍꯜꯂꯅꯤ ꯍꯥꯏꯅ ꯍꯦꯛꯇ ꯂꯩꯃꯤꯟꯅꯕ ꯑꯁꯤꯗꯩꯗ ꯅꯨꯄꯤꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯗꯦ ꯊꯋꯥꯏꯗ ꯑꯍꯥꯟꯕꯗ ꯀꯩꯒꯤ ꯅꯨꯡꯉꯥꯏꯇꯒꯦꯗ ꯃꯄꯥꯡꯒꯜ ꯁꯣꯜꯂꯕꯤꯅꯤ ꯃꯥꯅ ꯃꯄꯥꯡꯒꯜ ꯅꯨꯄꯥꯗꯨꯅ ꯀꯜꯂꯕꯅꯤ ꯑꯗꯨꯅ ꯑꯁꯣꯟꯕꯕꯨ ꯇꯨꯍꯟꯕꯤꯕꯅꯤ ꯂꯥꯛꯍꯟꯕꯤꯕꯅꯤ ꯑꯗꯨꯒ ꯎꯁꯤꯠꯇꯕꯅꯤ ꯊꯧꯑꯣꯏꯗꯕꯅꯤ ꯃꯤꯔꯥꯏꯕꯅꯤ ꯍꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕ ꯋꯥꯈꯜꯁꯤ ꯆꯤꯟꯇꯥ ꯇꯧꯔꯒ ꯀꯞꯇꯅ ꯑꯗꯨꯝ ꯂꯩꯇꯕ ꯅꯠꯇꯦ ꯑꯗꯨꯒ ꯃꯥꯅ ꯄꯥꯝꯕ ꯅꯨꯄꯥ ꯂꯩꯔꯝꯕꯁꯨ ꯌꯥꯏꯀꯣ ꯑꯗꯨ ꯊꯨꯡꯅꯗꯕꯒꯤꯁꯨ ꯅꯨꯡꯉꯥꯏꯇꯕ ꯀꯞꯄ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯗꯕ ꯅꯠꯇꯦ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯐꯕ ꯃꯔꯝ ꯑꯃꯗꯤ ꯂꯩꯌꯦꯕꯀꯣ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕꯅꯤ ꯐꯕ ꯃꯔꯝꯁꯦ ꯅꯨꯄꯤꯁꯤꯡꯅ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯕꯁꯤ ꯅꯨꯄꯤꯒꯤ ꯑꯄꯥꯝꯕꯗ ꯄꯥꯟꯕꯕꯨꯗꯤ ꯅꯨꯄꯥꯗꯨꯒꯤ ꯑꯄꯥꯝꯕꯗ ꯄꯥꯟꯕꯅ ꯍꯦꯟꯅ ꯇꯨꯡꯗ ꯌꯥꯝ ꯐꯩ ꯍꯥꯏꯕꯁꯤꯃꯇꯪ ꯊꯝꯖꯔꯝꯒꯦ ꯃꯔꯝꯗꯤ ꯑꯅꯤꯁꯤ ꯀꯨꯏꯅ ꯂꯩꯃꯤꯟꯅꯕꯒꯤ ꯄꯨꯟꯁꯤꯗ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯗꯨꯕꯨ ꯊꯋꯥꯏ ꯇꯥꯅ ꯄꯥꯝꯖꯔꯕ ꯅꯨꯡꯁꯤꯖꯔꯕ ꯑꯗꯨꯒꯤ ꯃꯥꯒꯤ ꯅꯨꯄꯤꯗꯨꯗ ꯂꯥꯏꯑꯣꯏꯗꯅ ꯅꯨꯄꯤꯗꯨꯗ ꯈꯜꯂꯒ ꯂꯩꯔꯅꯦꯕ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤ ꯃꯥꯅ ꯎꯔꯔꯣꯏ ꯈꯜꯂꯔꯣꯏ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯀꯣꯏꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃ ꯊꯤꯕꯒꯤ ꯋꯥꯐꯝꯁꯤ ꯂꯩꯔꯔꯣꯏꯕ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯅ ꯌꯥꯝ ꯄꯥꯝꯖꯔꯦꯅ ꯂꯩꯕ ꯅꯨꯄꯥꯁꯦ ꯅꯨꯄꯤꯗꯨꯅꯤ ꯄꯥꯝꯖꯕ ꯅꯨꯄꯥꯗꯨꯅꯤ ꯀꯌꯥ ꯄꯥꯝꯗꯕ ꯃꯇꯝ ꯈꯔꯗꯤ ꯂꯩꯃꯤꯟꯅꯕꯅꯤ ꯑꯗꯨꯒ ꯅꯨꯄꯥꯁꯤꯅ ꯄꯥꯝꯃꯛꯇꯗꯅ ꯅꯨꯄꯤꯗꯨ ꯈꯪꯍꯟꯗꯕꯤꯗ ꯑꯇꯣꯞꯄ ꯅꯨꯄꯤ ꯀꯣꯏꯔꯛꯄ ꯌꯥꯏ ꯑꯇꯣꯞꯄ ꯅꯨꯄꯤꯗ ꯆꯥꯗꯤꯡ ꯈꯣꯔꯁꯥ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯒ ꯂꯣꯟꯅ ꯑꯃ ꯊꯤꯔꯛꯄꯁꯨ ꯌꯥꯏ ꯁꯨꯝꯕ ꯈꯨꯗꯣꯡꯆꯥꯗꯕ ꯂꯩꯇꯕ ꯅꯠꯇꯦꯕ ꯁꯦꯡꯈ꯭ꯔꯕ ꯋꯥꯐꯝꯅꯤ ꯑꯗꯨ ꯃꯁꯤꯁꯤ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯌꯥꯝ ꯁꯤꯡꯕ ꯅꯨꯄꯤꯈꯩꯗꯤꯀꯣ ꯅꯨꯄꯥꯗꯨꯅ ꯌꯥꯝ ꯄꯥꯝꯖꯕ ꯅꯨꯄꯥ ꯑꯗꯨꯗ ꯈꯜꯂꯒ ꯂꯩꯅꯤ ꯑꯗ ꯑꯩꯅ ꯁꯨꯝ ꯌꯦꯡꯖꯕꯗ ꯅꯨꯄꯤ ꯈꯔ ꯑꯃꯅꯗꯤ ꯑꯁ ꯑꯗꯨꯒꯤ ꯅꯨꯄꯥꯗꯣ ꯃꯁꯛ ꯐꯖꯩꯌꯦ ꯇꯅꯥꯞ ꯇꯅꯥꯞꯄꯦ ꯉꯧꯋꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯍꯦꯔꯣ ꯃꯥꯜꯂꯤ ꯀꯥꯏꯅ ꯑꯗ ꯂꯩꯅꯕ ꯍꯣꯠꯅꯕꯗ ꯂꯩꯔꯨꯕꯗ ꯅꯨꯄꯥꯗꯣ ꯑꯩꯈꯣꯏꯒꯤ ꯃꯃꯤꯠ ꯌꯥꯝꯕ ꯅꯨꯄꯥ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯃꯔꯤꯟ ꯌꯥꯎꯗꯕ ꯃꯔꯤꯟ ꯇꯥꯎꯕ ꯅꯨꯄꯥ ꯑꯣꯏꯔꯝꯕꯁꯨ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯩ ꯑꯗꯨꯅ ꯏꯃꯨꯡ ꯃꯅꯨꯡ ꯂꯩꯃꯤꯟꯅꯕꯗ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯅ ꯍꯌꯦꯡ ꯀꯔꯤꯒꯨꯝꯕ ꯑꯝꯗ ꯈꯠꯅ ꯆꯩꯅꯔꯒ ꯅꯨꯄꯤꯗꯨꯗ ꯆꯩꯕ ꯉꯥꯡꯕ ꯇꯧꯕ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯃꯤꯆꯪ ꯆꯪꯕꯤꯕꯗꯤ ꯂꯩꯔꯅ ꯍꯧ ꯆꯦꯜꯂꯤ ꯑꯁꯤꯗ ꯅꯨꯄꯤꯗꯨꯗ ꯅꯨꯡꯉꯥꯏꯇꯕ ꯃꯌꯥꯝ ꯊꯦꯡꯅꯗ꯭ꯔꯥ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯅꯨꯄꯥꯗꯨꯅ ꯌꯥꯝ ꯄꯥꯝꯖꯕ ꯅꯨꯄꯤꯗꯣ ꯑꯗꯨꯅ ꯅꯨꯄꯥꯗꯨ ꯂꯩꯔꯀꯥꯟꯗꯗꯤ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯐꯩꯒꯥꯛ ꯐꯩꯅ ꯉꯥꯛꯈꯤꯅꯦꯕ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯅ ꯆꯩꯔꯁꯨ ꯑꯇꯣꯞꯄ ꯃꯤꯅ ꯉꯥꯡꯉꯛꯑꯁꯨ ꯐꯨꯔꯛꯑꯁꯨ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤꯗꯃꯛꯇ ꯐꯩꯅ ꯉꯥꯛꯇꯅ ꯑꯩꯒꯤ ꯅꯨꯄꯤꯅꯤ ꯍꯥꯏꯗꯅꯀꯣ ꯑꯔꯣꯏꯕꯗ ꯃꯥꯅ ꯄꯥꯡꯒꯜ ꯊꯧꯅꯥ ꯐꯨꯊꯣꯛꯑꯒ ꯂꯩꯔꯅꯦꯕ ꯑꯁꯤ ꯅꯨꯄꯤꯗꯨ ꯂꯦꯝꯖꯅꯤꯡꯉꯥꯏꯅꯦꯕ ꯑꯗꯣ ꯇꯥꯃꯣ ꯃꯇꯥꯡꯁꯦ ꯑꯩꯅ ꯑꯃꯨꯛꯇꯪ ꯃꯔꯛꯇ ꯀꯩꯅꯣ ꯍꯥꯏꯖꯅꯤꯡꯕ ꯑꯃꯈꯛ ꯂꯩꯌꯦꯕ ꯍꯣꯏ ꯍꯣꯏ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯃꯃꯤꯡ ꯆꯠꯄ ꯏꯅꯦ ꯔꯥꯙꯥ ꯍꯥꯏꯅ ꯑꯃ ꯂꯩꯔꯝꯃꯦꯕꯀꯣ ꯍꯣꯏ ꯍꯣꯏ ꯑꯗ ꯑꯩꯈꯣꯏꯅ ꯂꯩꯁꯥꯕꯤ ꯐꯥꯔꯀꯥꯟꯁꯦ ꯍꯥꯏ ꯏꯕꯦꯝꯃ ꯅꯈꯣꯏꯅ ꯄꯥꯝꯕ ꯃꯤꯗꯣ ꯃꯤꯗꯨꯅ ꯅꯣꯏ ꯄꯥꯝꯃꯝꯅꯤ ꯄꯥꯝꯃꯝꯃꯣꯏ ꯈꯪꯄꯣꯠꯇꯦ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯅꯣꯏꯕꯨ ꯄꯥꯝꯕ ꯃꯤꯗꯣ ꯑꯣꯏꯅ ꯅꯣꯏ ꯊꯤꯌꯨꯅꯦ ꯑꯗꯨꯅ ꯍꯌꯦꯡ ꯆꯩ ꯆꯥꯔꯣꯏꯗꯣꯏꯅꯤ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯆꯨꯝꯃꯤꯕꯅꯤ ꯍꯥꯏꯗꯤ ꯄꯨꯟꯁꯤꯁꯤ ꯑꯋꯥ ꯑꯅꯥꯁꯦ ꯄꯨꯟꯁꯤꯁꯤꯗ ꯑꯋꯥ ꯑꯅꯥꯁꯤ ꯃꯁꯤꯡ ꯈꯪꯗꯩ ꯊꯦꯡꯅꯔꯛꯀꯅꯤ ꯂꯩꯇ ꯂꯥꯏꯔ ꯊꯦꯡꯅꯔꯛꯀꯅꯤ ꯈꯠꯅ ꯆꯩꯅꯕ ꯊꯦꯡꯅꯔꯛꯀꯅꯤ ꯑꯗꯩ ꯈꯨꯗꯣꯡꯊꯤꯕ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯊꯦꯡꯅꯔꯛꯀꯅꯦꯕꯀோ ꯊꯦꯡꯅꯔꯛꯀꯗꯣꯏ ꯃꯌꯥꯝꯁꯤꯗ ꯃꯣꯠ ꯆꯥꯟꯅꯅ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯗꯅ ꯃꯆꯥ ꯁꯦꯝꯃꯤꯟꯅꯗꯅ ꯃꯥꯌꯣꯛꯅꯗꯅ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯃꯌꯥꯝꯁꯤ ꯁꯨꯝ ꯆꯠꯃꯤꯟꯅꯕ ꯍꯥꯏꯁꯦ ꯑꯅꯤꯗꯨ ꯆꯥꯟꯅꯕ ꯅꯨꯡꯁꯤꯅꯕ ꯃꯈꯟ ꯆꯪꯉꯦꯕ ꯆꯥꯟꯅꯗꯕ ꯅꯨꯡꯁꯤꯅꯗ꯭ꯔꯕ ꯏꯁꯇꯦꯞ ꯈꯨꯗꯤꯡꯒꯤ ꯍꯤꯒꯥꯏ ꯋꯥ ꯂꯥꯛꯀꯅꯤ
adagi phattana unarakani amana tawba amana asobe thirakani aduga hun ngangnaraga ลุงชีน่ะยิงนะแต่ว่ามียิงสิไผนะยิงน่ะก็ด้วยนี่บ่อะไรแต่ก็เรียกว่าบ่ละเอียด ada family do santi leitaba ding da ba ithak irang natagana khana sei na bagi lantham ga manana leirani be mung do adu gi mung do da puoga chawai ba angang se hein chaw kai oi re ge da mama na su lu na cha na tau de ma pa na su tau bi de aduna ngan ta challenging se so mangon da singna ra ni ma pa de singna ra ni ma ma de singna ra ni adu di madu laman khona hona da งานสอบพบดุม mi ro oi pu yai ni sa da tau bi be yai na ta ga na tamna phau ta sa phau ba nga oi pu si ai adu bu phau ba nga oi pu si ta ni ai ma ma tam da mi ro oi kan da laman khomna ba gi lambi che pu si na ai ba oi na ta ga ni sa tau bu si ai ma ni sa sa ga ni sa da ngau phai ga i ibung ga chang ning de i ma na su ai bu han ning bi de i pa na sing bi de moi na su ai bu sim bi de aduna ai ibung ga chang ning de kai do ga ai si ga su no ai thok pal le la ge ha na ni sa sa da ko tra ngok sin da le la ni ยามยาวรับ อย่าง จาน สุมิตาหมออมานะอย่างนะทำมวยโชกว่าอมังอภะวะกะยาปันสิคังอุตตะมังกิบะคุมภาษาที่อามายาวแล้วมันนี่สิ aduna nga sai long makhal mari ni ko อ๋อ kanda bi ba su bi ba asu bi ba adu court marriage sini dai adu makha ta ba kari ho khana sige แต่ว่ามาทั้งสิไอ้ว่าหังมาตะตามมาหังจะกิพวกลูกของลงบ่มาตำสิจะเลยชาบิซิงกีปุงนิ่งกีอ้อยบ่พี่บ่มากิมองมาตกสิมาจะกรำบ่มองดาอ้อยรักบ่กีให้บ่ด้วยกินตั้งตามมันน่ะให้บิ ya lo ga sai ma si ma ta sin ne ai na me am da um tham ni se มารำที่สิที่พวกนี้เอาพวกที่ฮิดานะพวกที่จุดสมุยเอาสละอีadagi mai magi kanu life partnership ji kanu hidana ba ai imana bi ne engineer ma da ong grade ai doctor am da ong gi kai na ga di mai gi guri ma chi da ji challenging ama su la e hoi adu na si gi matang si da amona wa smaya tham jage longlam da se haina ga bu ho su nushina ga se la ga bu ahla ma na pha bu ma ga ho ma su da ga nei phaga loga namu phongbagi process ama da laga bu phongasu hongam dai si pi si da lesabi sina kari khange ta aina pu do bu pose ai awon pot mafam da lai ga do se nupa da mem da lai bu ka da aina sena sana ba phiro kam pu ga da ge kayam pu ga da ge aina tumu hibu na phamung kan do adagi phiro thana ba upu almira kari kra adagi fridge TV radio washing machine auji di mathang ga hapse le ko si me am si ul ani khala ne ko mi me am da haye ro ma ka da ma gi awt ko di yaw di ni laita la ba ma chaw ma ne ne na hai ba si ma am ikai se ba du thok na ba le ge le ro da loi na ba su na ba ngamaga na activa ko ba tu wheeler adagi car ko ba ngamaga na TV so apak pa si me am si ma un ma da yaw na ba ma gi asa to re hero me abi matak adhi ro ya ga na sana lei ni ko me am se amu hapsin na ba pura ba to re ko maya mang da ni ko ma lei te ha ba gi ama ma gi nu pa du ma un ba na ta ba maya am na ma si lei te lai ha bi do adu u gi da ba number 1 number 2 da ma na ai su lo ga da iman na bi sing pham da ma na le ga da ba imung do gi ma ne bo ma ku bo ki nu pa di pham da ai su si ngai po ga ai si pat la ba na ti ni ai si ngai po nga me ni ha bi un na ba ai a si pu ba gi wa khal ma khana sum lo ba ma tam yok sele naksal ka ji ma na se ka do polo di yum khale adagi mo foreign mama na bi sing do la ka da cha ga do ba thak ka do pi je pi ka do kari pi ja ga mama na pin ja da ke asum khale ba aduna mama na bi sing cha na ho do pa me do ngai ba yin thong bo po bo hai bane yiru po bo hai bane nga thong bo po bo hai bane adagi adu ada ma hiding ba hai da re ko ji ki chat na bi si ta ada da mo pin da ko nang da di nu pa me yum du da sai ki
bato su namalani adike mu ekno pa mem to ya bato holane ko sideda mu aina makata bata mayam da hajani ngi si matu da khosa si arai bi da ko chang khaga ari yaw ji mata den long bada decoration si Pijang khan ba pijang khan bada la amu makai ani ahum ba chang khan bi yo adage mu gari ji ja sina ka mani na wa ji chana batuna dolai ka dong ga chana so ko ai khong na ga polo se ga mayam sang mutung gi ga haplen ga tha ga chana mi ko haujit ki na mu hekta ngasai gi kaina sina tong na ba gari sin makhan bo sin tong no gai sin makhan armaina makhan mayam si to kan da mayam lem na tong ga chana ba gi kaino si to re ade mu nupi mayum du na nupa mayum du da kaina ji thilak pa kan da Chilu matung da cha ba thak ya ba cha ka da han mai batang se han na ba gari mu pi yo ha ne ko si gari wai ba si paisa si yam chang re ada ai na yam tham de ni si asugi matik yam chang bu paisa se lak hauji ma tan da lak manga taru ki mathak da chang mi phel lai re rong wa ma da yam da ni ko nu pa mi se adu nu pi yo si pu na wa da lak manga tu mathak ngak ne ba adai da akhoi na hai ji ni si rong ma matung da na lak som da manga tara som sa manga tara chang kan da hong kan da le mi na ka da angang pok le khan lo khai na do ni ko khai na da mo ta ta ho ani ko sang ngai ho do ro ko da awasi adu sau pu di adu yam chang da sau pu di long ba si da tau de da ba kha dang lai kin gi thab tau bi ra ga ngam kan da ko na thang thak un na su pi na su to aba ba to su ko to ga lai ta la ning ge ba long ba si da paisa mayam thajal la ka da mayam ge so to ga ni som na Sendol le horani sendo le obra lo yom ram to ra ni hoi anata kai no kha ku ko pa abangak ta ngai ra ta do aduna ma ma kan da paisa to ba imung na bo kyam ngai ki paisa to bula ni ji kai no hang na ni rong da sang ni paisa ni ha ni lupa da na ha ni nang na on ko ta ma da pora ga su nang na adu nga mo da nga mo nang gi hong da lak ma nga pu le to le adu singna ho na da mi na si akhoi khon chi tha re ari nu pi da so ha ni ai si ngai pong na ho na da noi da ut na ho na da paisa si am chang kre adu ra imai pa da cha he le ba ni imai pa do ya wa na mi se to le ba ni ka hai ba se si tho ko doi ne ba adu sa ko di tiktak cheng tak lem na ho ga da kana na su kai su hai re ba ko akhoi si competition ma le mi kai gi amana do di matung gi te na bi amana to du khai he ga na ba ta ho na bi masi gi batang si da akhoi si la ta la ne aduna tung gi khala kan da sen tung gi phim yeng ga long ma si ping na hong bi yo kai su na ta ba da decoration da paisa tha da bi ga no to da do kha da tung gi pun si du nungai na ba yai pha na ba angon da lang manga chang ga dong mo da lak ama makhai dang chang la ga lak hum makhai do aduna sidoi bu sana su na da kai no ma sana bu le sel su madu gi improvement de dum ne ne asi na ta da na cha thau thang tok pa decoration so da ko so to bu yam pam je khoi me ti sa sing si mayang su nai so da paisa ani ba ting ang dum se da sim dang tham da ga kha ong ta ja ge sa ge rupi ma sa sina khangau da su makan kan da polo ise pi la ani ama la ni ai di ben party ga lak sel lak tra khong ko ta yei da ko tra to ga da re gi lei ga koi ba ri lei ga hu pa to ga da nupa mem yo ra ne ada nupa mem ga mu yo kan da ayam sang da na mau yeng ani mau da na te ta mo on po su yeng bi ra au ta po si ayam tu kana na kai no kamai ta no do mian man ta da ma kai hau ra ni cha ba thak pa ga lang ba ning ba ga adu gi ma kha ta ba to nong ngan ba ta ahing du ma ma sai wa khat me am khan ni khang de wari wa tai sa ni khang ne kai no da ahing du ma tum do hau ra ne nong ngan ba ga ayuk se ma ngang tum ge tum mai ra tum ma ko to ko ngau ge ngau re ra ayam ma na mau ying la ne ba ayam lu cha lo la pi sang na ho na ne ba adu tong ti ngai de ma si wasit wayam taw ne ba la ku gi wasit wayam taw ni sumang thelong du wai te ra ni wasit la matung da ai gi di cha lo le ni yu sa mai cha ga hiu khum ni tum me tum mai ko ngau ge ngau to won thok le dum taw le ko
ꯑꯁꯤꯁꯨ ꯅꯨꯡꯉꯥꯏꯕ ꯑꯃꯗꯤ ꯅꯠꯇꯦ ꯑꯗꯨ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯁꯨꯝ ꯆꯠꯊꯔꯛꯄꯗ ꯂꯨꯍꯣꯡꯕꯁꯤ ꯉꯁꯥꯏꯒꯤ ꯃꯥꯅ ꯄꯨꯔꯛꯏꯕ ꯄꯣꯠ ꯆꯩꯁꯤꯡꯗꯨꯅ ꯈꯔ ꯐꯖꯔꯕ ꯃꯑꯣꯡ ꯇꯥꯕ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯅ ꯅꯣꯛꯐꯦꯠ ꯇꯧꯕ ꯌꯥꯏꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯃꯥꯅ ꯄꯨꯔꯛꯏꯕ ꯄꯣꯠ ꯆꯩꯗꯨꯅ ꯀꯔꯤꯝꯇ ꯌꯥꯎꯗ꯭ꯔꯕ ꯅꯨꯄꯤꯗꯨꯅ ꯃꯁꯛ ꯊꯤꯔꯕ ꯊꯕꯛꯁꯨ ꯇꯧꯕꯤꯅꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯃꯅꯦꯝꯕꯣꯛ ꯃꯀꯨ ꯅꯨꯄꯥꯗꯨꯗꯤ ꯂꯥꯏꯔꯔꯒ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯅ ꯄꯤꯁꯨꯝ ꯁꯨꯛꯇꯣꯛꯄ ꯍꯥꯏꯁꯦ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯈꯥ ꯌꯦꯡꯉꯛꯄ ꯁꯣꯏꯗ꯭ꯔꯕꯅꯤꯀꯣ ꯁꯤꯃ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯑꯃꯨꯛ ꯃꯁꯛ ꯊꯤꯒꯦꯔꯥ ꯐꯖꯒꯦꯔꯥ ꯒꯣꯔꯃꯦꯟ ꯊꯕꯛ ꯑꯃ ꯇꯧꯗꯅ ꯇꯣꯂꯣꯞꯀ ꯆꯥꯎꯅ ꯆꯥꯔꯕ ꯑꯗꯨꯗꯤ ꯑꯗꯨꯅ ꯃꯥꯒꯤ ꯑꯋꯥꯠ ꯑꯄꯥ ꯄꯨꯝꯅꯃꯛ ꯀꯨꯞꯈ꯭ꯔꯦ ꯀꯅꯥꯁꯨ ꯀꯩꯁꯨ ꯍꯥꯏꯔꯣꯏꯀꯣ ꯑꯗꯒꯤ ꯃꯈꯥ ꯑꯝꯇꯪ ꯑꯩꯅ ꯁꯝꯖꯅꯤꯡꯕꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃꯒꯤ ꯑꯣꯏꯕ ꯐꯤꯕꯝ ꯑꯝꯇꯪ ꯍꯥꯏꯖꯍꯧꯒꯦ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗꯗꯤ ꯌꯨꯝ ꯄꯥꯟꯕ ꯍꯥꯏꯁꯤ ꯃꯁꯛꯄꯨ ꯐꯖꯔꯗꯤ ꯅꯨꯄꯥ ꯃꯌꯥꯝ ꯑꯃ ꯇꯥꯟꯅꯔꯒ ꯂꯧꯅꯕ ꯑꯍꯜ ꯂꯃꯟꯅꯤ ꯈꯪꯗꯦ ꯄꯥꯈꯪꯅꯅꯤ ꯈꯪꯗꯦ ꯅꯨꯄꯤꯁꯦ ꯍꯦꯛꯇ ꯂꯧꯅꯕ ꯍꯣꯠꯅꯩꯀꯣ ꯌꯨꯝ ꯄꯥꯟꯕ ꯀꯣꯝꯃꯤ ꯑꯗꯨꯒ ꯃꯁꯛ ꯊꯤꯔꯒ ꯃꯈꯣꯏꯁꯤꯗꯤ ꯎꯄꯥꯏ ꯂꯩꯇꯗꯧꯅ ꯎꯏꯀꯣ ꯃꯁꯤ ꯑꯩꯅ ꯍꯥꯏꯔꯝꯕ ꯊꯣꯛꯑꯗ꯭ꯔꯥ ꯑꯗꯨꯒ ꯑꯃꯨꯛ ꯃꯄꯥꯟ ꯂꯣꯝꯗ ꯃꯌꯥꯡꯗꯗꯤ ꯄꯩꯁꯥꯗ ꯂꯩꯌꯦꯕ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯔ ꯑꯍꯨꯝꯂ ꯄꯣꯛꯑꯁꯅꯨꯅꯦ ꯀꯔꯣꯔ ꯄꯥꯏꯕ ꯑꯣꯏꯔꯗꯤ ꯃꯆꯥꯅꯨꯄꯤ ꯊꯥꯖꯕꯗ ꯊꯤꯔꯁꯨ IAS ꯑꯣꯐꯤꯁꯥꯔꯗ ꯗꯥꯛꯇꯔꯗ ꯏꯟꯖꯤꯅꯤꯌꯥꯔꯗ ꯀꯔꯣꯔ 10 ꯀꯨꯟꯊ꯭ꯔꯥ ꯄꯤꯔꯒ ꯑꯋꯨꯟꯄꯣꯠ ꯄꯤꯔꯒ ꯕꯣꯔꯗꯨ ꯂꯩꯕ ꯌꯥꯏ ꯐꯪꯉꯦ ꯑꯗꯣ ꯑꯩꯈꯣꯏ ꯁꯤꯗꯗꯤ ꯑꯗꯨ ꯂꯩꯇꯦ ꯑꯁꯤꯃ ꯂꯥꯏꯕꯛ ꯊꯤꯕꯝꯅꯤ ꯑꯗꯨꯁꯨ ꯑꯃꯨꯛ ꯃꯣꯏꯁꯨ ꯑꯗꯨꯅ ꯐꯕ ꯍꯥꯏꯗꯤ ꯅꯠꯇꯦꯕ ꯅꯨꯄꯤ ꯉꯥꯛꯇ ꯀꯩꯝꯇ ꯂꯩꯖꯗꯕ ꯏꯃꯨꯡꯗ ꯅꯨꯄꯤ ꯉꯥꯛꯇ 5 ꯇꯔꯨꯛ ꯄꯣꯛꯑꯕ ꯑꯗ ꯅꯨꯄꯤꯁꯤꯡꯗꯨ ꯃꯁꯛꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯌꯥꯕ ꯑꯗ ꯃꯣꯏ ꯅꯨꯄꯥꯒꯗꯤ ꯈꯪꯅꯔꯦ ꯅꯨꯄꯥꯁꯤꯁꯨ ꯀꯣꯏꯔꯦ ꯑꯗ ꯅꯨꯄꯥꯁꯤꯡꯗꯨꯅ ꯀꯣꯏꯔꯀꯥꯟꯗ ꯑꯍꯜ ꯂꯃꯟꯅ ꯁꯨꯝ ꯍꯥꯏꯅꯁꯜꯂꯦ ꯑꯗ ꯍꯥꯏꯅꯕꯗ ꯂꯨꯍꯣꯡꯕ ꯃꯇꯝ ꯌꯧꯔꯀꯥꯟꯗ ꯑꯋꯨꯟꯄꯣꯠꯇ ꯗꯧꯔꯤ ꯍꯥꯏꯇꯥꯔꯦ ꯃꯣꯏꯁꯦ ꯀꯔꯣꯔ 9 ꯄꯤꯌꯨ ꯀꯔꯣꯔ 10 ꯄꯤꯌꯨ ꯍꯥꯏꯕꯅꯆꯤꯡꯕ ꯍꯥꯏꯔꯛꯄ ꯀꯥꯟꯗ ꯃꯄꯥꯗꯨꯅ ꯄꯤꯅꯤꯡꯉꯥꯏ ꯂꯩꯇꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯕ ꯎꯄꯥꯏ ꯂꯩꯇ ꯀꯩꯗꯧꯒꯦꯗ ꯎꯄꯥꯏ ꯂꯩꯇꯦ ꯉꯝꯗꯦ ꯅꯪ ꯑꯗ ꯂꯩꯔꯅꯨꯅ ꯍꯥꯏꯔꯦꯅꯦ ꯑꯗ ꯅꯨꯄꯤꯗꯨꯅ ꯏꯀꯥꯏ ꯈꯪꯗꯒꯤ ꯁꯨꯃꯥꯏꯅ ꯁꯨꯝ ꯍꯤꯡꯗꯧ ꯁꯛꯄꯨꯗꯤꯅ ꯊꯧꯌꯥ ꯁꯤꯈꯤꯕ ꯑꯗ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯅꯝꯍꯥꯗꯨ ꯂꯨꯍꯣꯡꯉꯒ ꯅꯨꯄꯥ ꯃꯌꯨꯝꯗꯨꯗ ꯂꯩꯔꯦꯅ ꯈꯜꯂꯣꯅꯦ ꯑꯋꯨꯟꯄꯣꯠ ꯄꯣꯔꯛꯇꯦꯅ ꯃꯅꯦꯝꯕꯣꯛꯇꯨꯅ ꯃꯀꯨꯕꯣꯛꯇꯨꯅ ꯀꯦꯔꯣꯁꯤꯟ ꯍꯩꯖꯤꯜꯂ ꯃꯩ ꯊꯥꯕ ꯑꯁꯤ ꯌꯥꯝ ꯆꯠꯅꯩꯀꯣ ꯃꯄꯥꯟꯗ ꯑꯁꯤꯃ ꯂꯩꯔꯦ ꯑꯗꯨ ꯇꯥꯃꯣ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕ ꯑꯃꯇꯪꯗꯤꯀꯣ ꯑꯩꯈꯣꯏꯒꯤ ꯃꯄꯥꯟꯒꯤ ꯑꯗꯨꯒꯨꯝꯕ ꯆꯠꯅꯕꯤꯁꯤꯡꯗꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯗꯅ ꯅꯠꯇ꯭ꯔꯒ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯗꯅ ꯂꯩꯔꯨꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯃꯆꯥꯁꯤꯡ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯤꯁꯤꯡꯅ ꯂꯝꯗ ꯃꯣꯏꯅ ꯎꯔꯛꯄꯗꯨꯒꯤ ꯃꯇꯧ ꯇꯝꯃꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯁꯤꯗꯁꯨ ꯇꯞꯅ ꯇꯞꯅ ꯑꯑꯣꯡ ꯑꯑꯣꯟꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯁꯤꯡꯗ ꯚꯥꯏꯑꯣꯂꯦꯟꯁ ꯆꯠꯊꯕꯁꯦ ꯑꯁꯤꯒꯤ ꯊꯕꯛꯁꯦ ꯆꯍꯤ ꯈꯔ ꯑꯣꯏꯔꯛꯑꯦꯕ ꯈꯔ ꯍꯧꯔꯕꯅꯤ ꯑꯩꯈꯣꯏꯁꯨ ꯍꯧꯔꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕ ꯗꯥꯎꯔꯤ ꯁꯤꯁꯇꯦꯝꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯃꯁꯤ ꯇꯧꯔꯣꯏꯗꯕꯅꯤ ꯍꯥꯏꯕꯒꯤ ꯅꯨꯄꯤꯁꯤꯡꯒꯤ ꯑꯀꯟꯕ ꯈꯣꯜꯂꯥꯎ ꯑꯃ ꯑꯩꯈꯣꯏ ꯂꯥꯎꯕꯒꯤ ꯃꯇꯝꯁꯨ ꯌꯧꯔꯕ꯭ꯔꯥ ꯍꯥꯏꯅ ꯑꯩꯗꯤ ꯌꯥꯝ ꯊꯦꯡꯃꯜꯂꯕꯅꯤ ꯑꯦꯋꯦꯔꯅꯦꯁ ꯑꯃ ꯄꯥꯛꯁꯟꯅ ꯁꯟꯗꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯁꯦ ꯑꯋꯨꯟꯄꯣꯠꯇꯨꯅ ꯌꯥꯕ ꯅꯠꯇꯦ ꯑꯩ ꯄꯩꯁꯥ ꯄꯥꯏꯕ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯍꯥꯏꯁꯦ ꯑꯩꯒꯤ ꯂꯥꯏꯕꯛꯇ ꯇꯝꯕꯅꯤ ꯄꯩꯁꯥꯕꯨ ꯄꯥꯏꯔꯅꯨ ꯂꯩꯇ ꯂꯥꯏꯔꯕ ꯑꯣꯏꯌꯨ ꯍꯥꯏꯅ ꯂꯥꯏꯕꯛꯇ ꯇꯝꯃꯕ ꯗꯧꯔꯤꯗꯣ ꯀꯔꯣꯔ 10ꯔ 10ꯔ 30ꯔ ꯄꯤꯔꯛꯁꯅꯨꯅꯦ ꯑꯗꯨꯝ ꯈꯨꯗꯤ ꯊꯤꯕ ꯑꯝꯗ ꯂꯣꯏ ꯃꯥꯡꯈꯤꯅꯦꯕ ꯑꯗꯨꯝ ꯂꯥꯏꯔꯕ ꯑꯣꯏꯅꯦꯕ ꯑꯗꯨꯒ ꯁꯥꯟꯇꯤ ꯂꯩꯕ ꯏꯃꯨꯡ ꯀꯣ ꯍꯥꯏꯕꯁꯤꯗꯤ ꯅꯨꯄꯥꯒ ꯅꯨꯄꯤꯒ ꯂꯥꯏꯔꯁꯨ ꯂꯥꯏꯔꯅ ꯆꯥꯛ ꯄꯨꯈꯝ ꯇꯪꯈꯥꯏ ꯑꯃꯇꯪ ꯆꯤꯡꯍꯤ ꯃꯆꯨꯝꯗꯣꯁꯨ ꯊꯛꯃꯤꯟꯅꯔꯒ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯃꯣꯠ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯒ ꯆꯥꯎꯈꯠꯃꯤꯟꯅꯕꯗꯨꯅꯦꯕ ꯑꯐꯕ ꯏꯃꯨꯡ ꯍꯥꯏꯁꯦ ꯀꯔꯣꯔ ꯑꯃ ꯊꯥꯖꯤꯜꯂꯒ ꯃꯇꯩ ꯃꯅꯥꯎꯗꯣ ꯅꯣꯡꯉꯥꯟꯕ ꯅꯨꯃꯤꯠꯇꯐꯥꯎ ꯁꯨꯝ ꯆꯤꯡꯅꯗꯅ ꯈꯟꯅꯗꯅ ꯂꯩꯔꯒꯗꯤ ꯑꯗꯨ ꯌꯨꯝ ꯄꯥꯟꯕꯩ ꯑꯥꯔꯊ ꯊꯣꯛꯇ꯭ꯔꯦ ꯄꯩꯁꯥꯅ ꯌꯥꯗꯦꯕ ꯁꯤ ꯃꯇꯥꯡꯁꯤꯗ ꯁꯤꯝꯇꯪꯒ ꯊꯝꯖꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯃꯈꯥ ꯑꯃꯨꯛꯇꯒ ꯇꯥꯖꯒꯦ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡꯒꯤ ꯄꯨꯟꯁꯤꯁꯤꯗ ꯂꯨꯍꯣꯡꯕꯗꯨ ꯂꯤꯁꯥ ꯎꯄꯥꯏ ꯇꯧꯅ ꯍꯧꯈ꯭ꯔꯅꯤꯀꯣ ꯑꯗꯒꯤ ꯃꯌꯥꯝꯒꯤ ꯁꯦꯕꯥ ꯁꯦꯕꯤ ꯇꯧꯕꯗ ꯂꯣꯏꯅ ꯍꯧꯈ꯭ꯔꯅꯤ ꯑꯗꯨꯕꯨ ꯍꯧꯅꯕꯤ ꯆꯠꯅꯕꯤꯗ ꯃꯤꯑꯣꯏꯕꯁꯤ ꯌꯨꯝ ꯄꯥꯜꯂꯗꯤ ꯑꯉꯥꯡ ꯑꯃ ꯆꯦꯜꯂꯛꯑꯅꯦꯕ ꯑꯉꯥꯡ ꯂꯩꯔꯛꯀꯅꯤꯀꯣ ꯑꯗꯨꯗ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯈꯤꯇꯪ ꯑꯃꯨꯛ ꯍꯥꯏꯖꯅꯤꯡꯉꯤꯁꯤ ꯑꯉꯥꯡꯁꯦ ꯅꯨꯄꯤ ꯄꯣꯛꯑꯒꯗꯤ ꯃꯅꯦꯝꯕꯣꯛ ꯃꯀꯨꯕꯣꯛꯅ ꯁꯨꯛꯇꯣꯛꯄ ꯂꯩ ꯅꯨꯄꯥ ꯉꯥꯛꯇ ꯄꯣꯛꯑꯒꯗꯤ ꯍꯔꯥꯎ ꯍꯔꯥꯎꯏ ꯅꯨꯄꯤ ꯉꯥꯛꯇ ꯁꯨꯝ 3 4ꯒ ꯄꯣꯛꯁꯤꯜꯂꯛꯑꯒꯗꯤ ꯀꯔꯤ ꯈꯟꯒꯦꯗ ꯑꯁ
ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯁꯦ ꯑꯩꯒꯤ ꯁꯥꯒꯩꯁꯦ ꯙꯥꯔꯥ ꯃꯨꯠꯄ ꯇꯥꯔꯦ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯕ ꯗꯔꯀꯥꯔ ꯑꯣꯏꯅ ꯈꯟꯅꯔꯦꯕꯀꯣ ꯁꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯅꯤꯡꯉꯤꯁꯤ ꯌꯨꯝ ꯄꯥꯜꯂꯀꯥꯟꯗ ꯑꯉꯥꯡ ꯅꯨꯄꯥ ꯄꯣꯛꯄ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯄꯣꯛꯄ ꯍꯥꯏꯕꯁꯦ ꯅꯨꯄꯤꯗꯨ ꯃꯈꯨꯠꯇ ꯂꯩꯕ ꯅꯠꯇꯦ ꯅꯨꯄꯥꯗꯨꯒꯤ ꯃꯥꯒꯤ ꯍꯣꯔꯃꯣꯟ ꯃꯥꯒꯤ ꯀ꯭ꯔꯣꯃꯣꯖꯣꯝ ꯍꯥꯏꯗꯅ ꯑꯃ ꯂꯩꯀꯣ ꯅꯨꯄꯥꯒꯤ ꯖꯤꯟꯗ ꯀ꯭ꯔꯣꯃꯣꯖꯣꯝ ꯍꯥꯏꯕ ꯑꯃ ꯂꯩ ꯀ꯭ꯔꯣꯃꯣꯖꯣꯝꯗ XY ꯍꯥꯏꯕ ꯑꯃ ꯌꯥꯎꯔꯤꯕ ꯃꯥꯒꯤ Y ꯀ꯭ꯔꯣꯃꯣꯖꯣꯝꯁꯤꯅꯦꯕ ꯅꯨꯄꯥ ꯑꯣꯏꯍꯟꯒꯗꯣꯏꯁꯦ Y ꯁꯤꯒꯤ ꯃꯇꯨꯡ ꯏꯜꯂꯦꯕ Y ꯁꯤ ꯌꯥꯝꯅ ꯑꯦꯛꯇꯤꯚ ꯑꯣꯏꯕ SRY ꯀ꯭ꯔꯣꯃꯣꯖꯣꯝ ꯑꯅ ꯑꯃ ꯌꯥꯎꯔꯕ ꯃꯥꯏ ꯃꯆꯜ ꯑꯃ ꯑꯗꯨ ꯑꯣꯏꯔꯗꯤ ꯅꯨꯄꯥ ꯍꯦꯛꯇ ꯑꯣꯏꯒꯜꯂꯦꯕ ꯑꯗꯨ ꯅꯠꯇ꯭ꯔꯗꯤ ꯅꯨꯄꯥ ꯑꯣꯏꯕꯁꯦ ꯍꯦꯛꯇ ꯋꯥꯒꯟꯕ ꯑꯗꯨ ꯃꯁꯤ 50-50 ꯆꯥꯟꯁꯅꯦꯗꯤ ꯍꯥꯏ ꯇꯣꯏꯔꯁꯨ ꯅꯨꯄꯥꯒꯤ Y ꯀ꯭ꯔꯣꯃꯣꯖꯣꯝꯁꯤ ꯌꯥꯎꯗ꯭ꯔꯗꯤ ꯌꯥꯗꯦ ꯑꯗꯨꯅ ꯅꯨꯄꯥꯒꯤ Y ꯀ꯭ꯔꯣꯃꯣꯖꯣꯝꯗ ꯗꯤꯐꯦꯛꯇꯤꯚ ꯑꯣꯏꯔꯕ ꯅꯨꯄꯥꯗꯨꯅ ꯅꯨꯄꯤꯁꯤ ꯃꯁꯤꯡ ꯐꯅꯌꯥꯝ ꯊꯤꯔꯒꯁꯨ ꯅꯨꯄꯥ ꯁꯨꯡꯄꯣꯛ ꯄꯣꯛꯇꯕ ꯌꯥꯏꯕ ꯑꯗꯨꯅ ꯃꯌꯥꯝꯅ ꯍꯥꯟꯅꯗꯒꯤ ꯈꯟꯅꯔꯤꯕ ꯑꯩꯒꯤ ꯏꯃꯧꯁꯦ ꯏꯁꯨ ꯅꯨꯄꯥ ꯑꯃꯠꯇ ꯐꯪꯗꯦ ꯄꯣꯛꯇꯦ ꯑꯗꯨꯅ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯊꯤꯔꯒ ꯏꯁꯨ ꯅꯨꯄꯥ ꯄꯣꯛꯍꯟꯒꯅꯤ ꯍꯥꯏꯕ ꯋꯥꯈꯜꯁꯦ ꯃꯁꯤꯃꯗꯤ ꯊꯥꯗꯣꯛꯄꯤꯁꯤ ꯃꯔꯝꯗꯤ ꯅꯨꯄꯥ ꯄꯣꯛꯇꯤꯗꯣ ꯃꯆꯥ ꯅꯨꯄꯥꯗꯨꯒꯤ ꯗꯣꯁꯅꯦ ꯑꯩ ꯊꯝꯖꯒꯦ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯨꯛ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯉꯁꯥꯏꯒꯤ ꯌꯨꯝ ꯁꯨꯝ ꯄꯥꯜꯂꯕꯅꯤꯅ ꯑꯉꯥꯡꯁꯤ ꯂꯩꯔꯀꯥꯟꯗꯀꯣ ꯑꯉꯥꯡꯁꯤ ꯅꯥꯔ ꯌꯦꯛꯑꯦ ꯀꯅꯥꯅ ꯈꯔ ꯍꯦꯟꯅ ꯋꯥꯏ ꯃꯃꯥꯅ ꯋꯥꯏ ꯃꯄꯥꯗꯤ ꯆꯥꯎꯁꯟꯅꯦꯕ ꯃꯄꯥꯁꯤꯗꯤ ꯑꯉꯥꯡꯁꯤ ꯄꯣꯛꯑꯝꯃꯅꯤ ꯑꯉꯥꯡꯁꯤ ꯅꯨꯡꯁꯤꯅꯦꯒ ꯌꯦꯡꯉꯝꯃꯅꯤ ꯅꯥꯟꯕꯤꯔꯝꯃꯅꯤ ꯆꯨꯞꯄꯤꯔꯝꯕ ꯌꯥꯏ ꯑꯗꯨꯒ ꯃꯥꯏ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯈ꯭ꯔꯅꯦꯕ ꯁꯦꯟꯅꯕꯗꯤ ꯃꯊꯤ ꯃꯌꯨꯡ ꯐꯥꯏꯔꯦ ꯁꯦꯟꯅꯔꯅꯤ ꯀꯞꯄꯦ ꯄꯤꯖ ꯄꯤꯊꯛ ꯇꯧꯗꯅ ꯊꯦꯝꯅ ꯈꯣꯠꯇꯅ ꯃꯁꯥ ꯅꯥꯔꯛꯑꯦ ꯃꯃꯥꯁꯤ ꯇꯧꯐꯝ ꯈꯪꯄꯣꯠꯇꯦ ꯁꯤꯔꯒ ꯅꯥꯗ꯭ꯔ ꯑꯉꯥꯡꯁꯦ ꯑꯩ ꯏꯆꯥꯁꯤꯕꯨ ꯍꯥꯏꯗꯅ ꯃꯗꯨꯒꯤ ꯈꯟꯕꯗ ꯍꯨꯃꯥꯡ ꯀꯥꯡꯅ ꯇꯨꯝꯐꯝ ꯆꯥꯐꯝ ꯈꯪꯗꯒꯩ ꯁꯦꯕꯥ ꯇꯧꯗꯣꯏꯅꯤ ꯑꯉꯥꯡꯗꯨꯒꯤ ꯑꯗꯣ ꯗꯥꯛꯇꯔ ꯃꯔꯛꯁꯤꯗꯀꯣ ꯃꯄꯥ ꯑꯃꯃꯝꯅꯦ ꯌꯥꯝꯅ ꯊꯋꯥꯏ ꯌꯥꯎꯅ ꯑꯉꯥꯡꯁꯦ ꯀꯗꯥꯏꯗ ꯁꯣꯏꯒꯗꯒꯦ ꯁꯤ ꯃꯅꯥꯔꯛ ꯖꯦꯜꯂꯛꯄꯗꯁꯨ ꯀꯩꯗꯁꯨ ꯍꯣꯠꯅꯕ ꯅꯨꯄꯥꯁꯨ ꯑꯗꯣ ꯑꯗꯨꯃꯥꯏꯅ ꯍꯣꯠꯅꯕꯗꯨꯁꯨꯅꯦ ꯇꯥꯃꯣ ꯑꯃꯨꯛ ꯑꯩꯈꯣꯏ ꯁꯣꯁꯥꯏꯇꯤꯁꯤꯅꯅꯦ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯊꯕꯛꯇ ꯌꯥꯝꯅ ꯌꯥꯎꯁꯟꯕꯤ ꯊꯣꯛꯇꯕꯤ ꯅꯨꯄꯥꯅꯤ ꯀꯥꯏꯅ ꯁꯨꯝ ꯅꯣꯛꯅꯕꯤꯕ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯃꯆꯥꯁꯤꯁꯨ ꯃꯔꯟ ꯍꯥꯏꯁꯤ ꯅꯤꯄꯥꯁꯤꯒꯤꯁꯨ ꯋꯥꯈꯜꯗꯗꯤ ꯏꯆꯥꯁꯤ ꯑꯩꯒꯤ ꯏꯔꯟꯅꯤ ꯈꯜꯂꯒ ꯃꯥꯅ ꯊꯧꯗꯥꯡ ꯂꯧꯖꯕ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯤ ꯆꯥꯎꯈꯠꯇꯕꯅ ꯍꯥꯏꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯂꯥꯟꯅ ꯍꯦꯛꯇ ꯌꯦꯡꯕꯤꯕ ꯈꯦꯠꯅꯕꯗꯤ ꯌꯥꯝ ꯈꯦꯠꯅꯩ ꯅꯨꯄꯥꯗꯨꯅ ꯐꯅ ꯀꯟꯅ ꯖꯣꯇꯣꯟ ꯇꯧꯅ ꯍꯣꯠꯅꯖꯁꯅꯨꯅꯦ ꯅꯨꯄꯥꯗꯨꯅ ꯑꯉꯥꯡꯗꯣ ꯈꯣꯝ ꯄꯤꯊꯛ ꯌꯥꯝ ꯌꯥꯄꯣꯠꯇꯦ ꯆꯨꯝꯃꯤ ꯇꯥꯃꯣ ꯄꯤꯊꯛꯀꯗꯧꯔꯤꯕ ꯄꯤꯖꯒꯗꯧꯔꯤꯕꯁꯤꯗꯤ ꯃꯃꯥꯅꯦꯕ ꯍꯦꯟꯅ ꯌꯦꯡꯁꯟꯕꯒꯤ ꯑꯗꯨꯅ ꯃꯃꯥ ꯍꯥꯏꯕꯁꯤꯗ ꯍꯦꯟꯕ ꯂꯩꯇꯦ ꯑꯉꯥꯡꯗꯗꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯅ खितंग खितंग चावपदा ममासिना जेत कोजलगा पिजदना पिथक्तना तौपदुना अंगासिना हेंग मपुंग मरि फाकांदा कनागुंबा मचा मतिक चाबम तना ममाई खोमरांग लमन सिंगबा ngamde हाइनरिबि मसि कोइदि कोइथे वारी मदा स्माय लई बाबागी वारी दनिको सरागी ले हाउकत पाइदुदा सरागी ले हाउसि लैतबा लाइरबा कुंतीना मचा नपा आजुनगी महैगी पांगन्ना महादेव सनाई ले हाउसा निपान से कतदा असोंगी निजवल बा दुजोदना ngamde दुजोदगी ममा गधाई ना ngamde कुंतीसे पेमन गदना महारानी अबुदी लैत लाइबि लुखाबि आइना ngasi mai pakpa heli bese इचागी भाइननि अदुना इचागी लमनसे तोंद्रबनि खोमरांग लमनसे अमत तोंद्रबनि को हाइना ममा मसान पाद हाइगि बसे मसि आथा याम लैग्रा पोट सुमितामु खोमरांग लमन से काम सिंग बंगम द पोनि ममाना वारैबा तुम जागम खंगना अदुदि तोखना था तरा पुंत नाउ पुबाइसे सिबम नाबम अदुगि मति यामना ngसाइगी लाइफ की ओइबे अचौबा अहोंबा अमा नुगाइतबा मनेबा अदु सिदे पोकादा मचांगैना ममासि इथोक्तना फुबीदना चैबीदना तौइसे अबासि पापुनी को पूरीनी पापुनी अफबो ओइ पूबा याम यावरबनि तसि ले अदुगा मखादि मुकै मुखन्नसिगे हाबा वहंग अमतंगा हंगिरा अना नुपासिंगना लुहोंगलबा मतुंदा मागी मागी नुपीसिंगबु कया यामना लुना चाना तौबिबगे हाइबसिंगतंगा अदागी समाय थमजगे नुपासिना लोंगगा लौइबे नुपीसि माने याम पामजबा थवैना ताबा नुपीदु लौरगा लेमिनागदि मतबनमक्ता नुपी मायाम बिचोपी का हाइननि मनाक्तदा लेनिंगबा माबुदि इंजनिंगबा मागी याफेनबे खनबा मायाम चोपी इकाय खंगी हाइना दोनि अदुबो मसिसि
kuya ka lapso ka ni ko do na lai chu na lai bi se nu pi do gi lai mai ba phara long ga de nu pa na han na ying bi da na ma na pa ta nu pi ha la ma hai na ba long ba ta re khan lo ado di nu pi do ying ning di long ga de nu pi ji bi ta ma koi bi se ki yoi po ni mo wa phun ni ta mo sumaina le ye long ma tung gi nu pa wa de sin sin khal li si nu pi sing do yam lu na sa na to ba lo na hayeng angang bi le kan da si to ba adagi angang chaw ga si to ba nu pa pokun na phawa pi pokun pha ga khana ba se mo koi ni ko percent meter na yam lu na cha na khana ga adum bang thong ba me am si yoi bi ko ma si am ngai ba pu si ma thel ma kitang masing yang pat ba gi wa ni yam na masa machu phai ching che ai amana du mama pa o nei ꯑꯗꯣ ꯇꯥꯃꯣ ꯃꯊꯪꯁꯤꯗꯤ ꯑꯩ ꯋꯥꯍꯪ ꯑꯃꯈꯛꯇ ꯀꯩꯅꯣ ꯇꯧꯖꯒꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯤꯠꯌꯦꯡ ꯑꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯤꯠꯌꯦꯡ ꯈꯔ ꯄꯤꯛꯁꯜꯂꯕꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯌꯦꯡꯉꯛꯄ ꯃꯤꯠꯌꯦꯡꯗ ꯑꯩꯈꯣꯏꯒꯤ ꯀꯥꯏꯅꯕ ꯈꯥꯏꯅꯕ ꯊꯣꯛꯄꯒꯤ ꯆꯥꯡꯁꯦ ꯑꯁꯤꯒꯤꯁꯦ ꯑꯩꯈꯣꯏꯒꯤ ꯂꯨꯍꯣꯡꯉꯕ ꯌꯨꯝ ꯄꯥꯟꯃꯤꯟꯅꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇ ꯆꯥꯡ ꯀꯌꯥ ꯌꯥꯝꯅ ꯊꯣꯛꯄꯒꯦ ꯃꯁꯤ ꯍꯧꯖꯤꯛꯁꯦ ꯄ꯭ꯔꯤꯊꯤꯕꯤꯁꯦ ꯆꯥꯎꯈꯠꯂꯛꯄ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯇꯤꯛ ꯌꯥꯝꯅ ꯍꯣꯡꯉꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯅ ꯁꯨꯝ ꯅꯩꯅꯖꯕ ꯊꯤꯒꯠꯆꯕꯗ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯈꯟꯅꯔꯁꯤ ꯑꯍꯥꯟꯕꯗ ꯄꯣꯔꯇꯨꯒꯥꯜ ꯍꯥꯏꯕ ꯂꯝ ꯌꯨꯔꯣꯞꯀꯤ ꯂꯝꯁꯦ ꯐꯨꯠꯕꯣꯜꯗꯒꯗꯤ ꯃꯃꯤꯡ ꯌꯥꯝ ꯆꯠꯄꯅꯤ ꯑꯗꯣ ꯃꯁꯤꯗ ꯂꯩꯕ ꯅꯨꯄꯥꯒ ꯅꯨꯄꯤ ꯂꯨꯍꯣꯡ ꯃꯇꯨꯡ ꯈꯥꯏꯅꯕ ꯈꯟꯅ ꯑꯣꯏꯔꯁꯨ ꯑꯃ ꯑꯣꯏꯔꯁꯨ ꯈꯥꯏꯅꯕꯒꯤ ꯆꯥꯡꯁꯦ 90% ꯅꯨꯄꯤ ꯆꯥꯝꯃ ꯅꯨꯄꯤ ꯆꯥꯝꯃꯒ ꯅꯨꯄꯥꯒ ꯅꯨꯄꯤ ꯂꯨꯍꯣꯡꯕꯗ 90ꯗꯤ ꯈꯥꯏꯅꯩꯌꯦꯕ 10 ꯈꯛꯇꯅꯦꯕ ꯈꯥꯏꯅꯗ꯭ꯔꯤꯁꯦ ꯀꯌꯥꯝ ꯌꯥꯝ ꯈꯥꯏꯅꯔꯛꯀꯦꯕ maramji ꯑꯩ ꯍꯥꯏꯖꯔꯛꯈꯤꯒꯦ ꯑꯗꯨ ꯃꯊꯪꯗ ꯁ꯭ꯄꯦꯟ ꯀꯣ ꯐꯨꯠꯕꯣꯜ ꯌꯥꯝ ꯃꯃꯤꯡ ꯆꯠꯂꯤꯅꯤ ꯋꯥꯔꯜꯒꯤ ꯑꯣꯏꯅ ꯀꯣ ꯋꯥꯔꯜ ꯆꯦꯝꯄꯤꯌꯟ ꯑꯣꯏꯔꯤꯅꯤ ꯁ꯭ꯄꯦꯟꯗꯅ 85% ꯁꯦ ꯗꯥꯏꯚꯣꯔꯁ ꯇꯧꯋꯦꯕ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯌꯦꯡꯉꯒ ꯏꯟꯗꯤꯌꯥꯁꯤꯗꯤ ꯑꯃꯔꯣꯝꯗꯗꯤ ꯏꯟꯗꯤꯌꯥꯗꯗꯤ ꯂꯩꯕ ꯅꯨꯄꯤꯁꯤꯡ ꯃꯥꯌꯣꯛ ꯐꯔꯛꯄꯅꯤꯀꯣ ꯏꯟꯗꯤꯌꯥꯒꯤꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯄꯨꯝꯅꯃꯛꯀꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯣꯋꯦꯁ ꯗꯥꯏꯚꯣꯔꯁ ꯔꯦꯠꯁꯦ ꯏꯟꯗꯤꯌꯥꯅ ꯑꯣꯏꯌꯦꯕ 2% 2% ꯑꯇꯩꯅ 90 85 75 ꯂꯩꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ 2% ꯈꯛꯇꯪ ꯗꯥꯏꯚꯣꯔꯁ ꯇꯧꯅꯩꯕꯀꯣ ꯑꯗꯨꯁꯨ ꯁ꯭ꯇꯦꯠ ꯈꯔꯗꯤ ꯌꯥꯝꯅ ꯑꯃꯨꯛ ꯂꯣ ꯑꯣꯏ ꯈꯨꯗꯝ ꯑꯣꯏꯅ ꯉꯁꯥꯏꯒꯤ ꯂꯗꯥꯈꯇꯣ ꯂꯗꯥꯈꯀꯤꯗꯤ 0.4% ꯑꯗꯨꯒ ꯕꯤꯍꯥꯔꯁꯤꯅ 0.3% ꯗꯥꯏꯚꯣꯔꯁꯀꯤ ꯔꯦꯠꯁꯦ 0.3% ꯁꯤꯅꯦꯕꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯀꯌꯥꯝꯃꯩꯒꯤꯗ 1.3% ꯂꯩꯌꯦ ꯃꯅꯤꯄꯨꯔꯒꯤꯁꯤꯅ ꯈꯥꯏꯅꯕꯒꯤ ꯆꯥꯡꯁꯦ ꯑꯗꯣ ꯃꯁꯤ ꯑꯣꯖꯥꯅ ꯍꯪꯕꯤꯈꯤꯕ ꯃꯁꯤꯒꯤ ꯀꯣꯖꯇꯣ ꯀꯩ ꯃꯔꯝꯒꯤ ꯈꯥꯏꯅꯔꯤꯕꯅꯣ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯊꯝꯖꯒꯦ ꯈꯥꯏꯅꯕꯁꯤ ꯌꯥꯝ ꯋꯥꯡꯉꯤꯕꯁꯦ ꯖꯄꯥꯟꯗꯁꯨ ꯌꯥꯝ ꯈꯥꯏꯅꯩꯕꯀꯣ ꯆꯤꯅꯥꯗꯁꯨ ꯈꯥꯏꯅꯩ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯁꯨꯃꯥꯏꯅ ꯇꯧꯋꯤ ꯅꯨꯄꯥꯁꯨ ꯅꯨꯄꯤꯁꯨ ꯁꯦꯟ ꯇꯥꯟꯕꯒꯤ ꯂꯝꯕꯤꯗ ꯑꯌꯥꯝꯕ ꯈꯣꯡꯖꯪꯁꯤ ꯆꯪꯁꯤꯜꯂꯦꯕ ꯑꯗꯨꯅ ꯁꯦꯟ ꯇꯥꯟꯅꯕ ꯍꯣꯠꯅꯕꯗ ꯊꯕꯛ ꯋꯥꯛꯁꯤ ꯑꯦꯛꯁꯇ꯭ꯔꯥ ꯇꯥꯏꯝ ꯋꯥꯛ ꯌꯥꯝ ꯇꯧꯕ ꯑꯌꯨꯛ ꯉꯁꯥꯏꯒꯤ ꯄꯨꯡ 9 ꯁ꯭ꯋꯥꯏꯗꯒꯤ ꯊꯕꯛ ꯍꯧꯕꯗꯨꯅ ꯅꯨꯡꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 5 ꯇꯔꯨꯛ ꯐꯥꯎ ꯇꯧꯔꯛꯄ ꯑꯁꯤꯗꯤ ꯈꯔꯁꯨ ꯍꯦꯟꯅ ꯁꯥꯡꯗꯅ ꯇꯧꯕꯁꯨ ꯑꯗꯨꯝ ꯌꯥꯎꯕ ꯑꯗꯨ ꯄꯩꯁꯥꯗꯨ ꯍꯦꯟꯅ ꯄꯥꯝꯕꯗꯒꯤ ꯑꯗꯩꯗ ꯊꯕꯛꯁꯤ ꯁꯨꯝ ꯇꯧꯔꯕꯅꯤꯅ ꯀꯣꯛꯁꯤ ꯑꯗꯨꯝ ꯁꯤꯟꯅꯈ꯭ꯔꯕꯅꯤꯅ ꯑꯩꯈꯣꯏ ꯀꯣꯛꯁꯤꯗ ꯃꯁꯥꯁꯨ ꯆꯣꯛꯊꯔꯦ ꯋꯥꯔꯦ ꯀꯣꯛꯁꯤꯗꯁꯨ ꯑꯩꯈꯣꯏꯒꯤ ꯔꯣꯃꯥꯟꯁꯀꯤ ꯏꯊꯛ ꯏꯔꯥꯡꯒꯤ ꯋꯥꯁꯤꯅ ꯍꯟꯊꯔꯦ ꯃꯁꯤ ꯅꯨꯄꯥꯗ ꯅꯠꯇꯅ ꯅꯨꯄꯤꯗꯁꯨ ꯑꯗꯨꯝ ꯇꯧꯋꯦꯕ ꯑꯗꯨꯅ ꯃꯈꯣꯏꯅ ꯂꯩꯃꯤꯟꯅꯕꯒꯤ ꯑꯄꯥꯝꯕꯁꯤ ꯂꯩꯔꯛꯇꯕ ꯁꯤꯃ ꯂꯩꯔꯦꯀꯣ ꯅꯝꯕꯔ 2ꯗ ꯉꯁꯥꯏꯒꯤ ꯈꯥꯏꯅꯕꯁꯤ ꯌꯥꯝ ꯂꯥꯏꯕ ꯀꯣꯔꯠ ꯑꯃꯗ ꯆꯦ ꯑꯃ ꯀꯣꯔꯠ ꯑꯃꯗꯤ ꯂꯧꯔꯒ ꯁꯣꯏꯗ ꯇꯧꯅꯔꯒ ꯀꯣꯔꯠꯇ ꯄꯤꯁꯜꯂꯒ ꯈꯥꯏꯅꯔꯦꯅꯦ ꯑꯗꯨ ꯌꯥꯝ ꯏꯆꯝ ꯆꯝꯕ ꯑꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯁꯦꯛꯁꯨꯋꯦꯜ ꯃꯦꯇꯔ ꯍꯥꯏꯇꯥꯔꯦꯀꯣ ꯁꯦꯛꯁꯨꯋꯦꯜ ꯃꯦꯇꯔꯁꯤ ꯊꯕꯛꯁꯤꯗ ꯌꯥꯝ ꯀꯟꯅ ꯁꯨꯝ ꯁꯨꯈꯤꯕꯗ ꯅꯨꯄꯥꯁꯤꯡꯁꯤ ꯃꯈꯣꯏꯒꯤ ꯂꯩꯃꯤꯟꯅꯅꯤꯡꯕꯒꯤ ꯆꯥꯡ ꯏꯔꯦꯛꯁꯟ ꯄꯋꯥꯔ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯁꯨꯝ ꯍꯟꯊꯔꯛꯄ ꯂꯩꯔꯛꯇꯕ ꯃꯥꯏ ꯅꯨꯄꯤꯗꯣ ꯑꯃꯟꯕ ꯑꯣꯏꯅ ꯎꯔꯛꯄ ꯑꯗꯒꯤ ꯑꯃꯨꯛ ꯅꯨꯄꯤꯗꯁꯨ ꯉꯁꯥꯏꯒꯤ ꯋꯥꯈꯜꯁꯦ ꯑꯃꯔꯣꯝ ꯂꯩꯔꯒꯗꯤ ꯂꯩꯃꯤꯟꯅꯕ ꯍꯥꯏꯁꯤ ꯃꯥꯒꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯤ ꯑꯗꯩꯗ ꯃꯥꯒꯤ ꯂꯨꯕ꯭ꯔꯤꯀꯦꯟ ꯀꯩꯀꯥꯁꯦ ꯂꯣꯏ ꯍꯟꯊꯈꯤꯗꯅ ꯌꯥꯝꯅ ꯄꯦꯟꯐꯨꯜ ꯑꯣꯏꯔꯛꯄ ꯃꯇꯥꯡ ꯑꯗꯨꯅ ꯃꯣꯏ ꯌꯨꯝ ꯄꯥꯟꯕꯒꯤ ꯂꯩꯃꯤꯟꯅꯕꯒꯤ ꯚꯦꯂꯨꯁꯤ ꯂꯩꯔꯛꯇꯕ ꯃꯣꯏꯗ ꯁꯤꯃ ꯂꯩꯔꯦ ꯑꯗꯒꯤ ꯑꯃꯅ ꯅꯨꯄꯥꯁꯤꯡꯁꯤꯅ ꯃꯥꯒꯤ ꯅꯨꯄꯤ ꯑꯃ ꯊꯤ ꯇꯥꯔꯁꯨ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯗ ꯄꯥꯝꯃꯛꯄ ꯍꯦꯜꯂꯛꯄ ꯑꯇꯣꯞꯄ ꯅꯨꯄꯤꯁꯤꯡꯗ ꯉꯥꯏꯍꯥꯛ ꯉꯥꯏꯍꯥꯛꯀꯤ ꯉꯥꯎꯔꯒ ꯐꯩꯔꯒ ꯑꯗꯩꯗ ꯃꯇꯝ ꯂꯦꯟꯊꯣꯛꯄ ꯁꯤ ꯄꯥꯝꯃꯛꯄꯁꯤ ꯆꯥꯡꯁꯤ ꯌꯥꯝ ꯋꯥꯡꯉꯛꯄ ꯁꯤ ꯐꯦꯛꯇꯔ ꯃꯌꯥꯝꯁꯤꯅꯤ ꯁꯤꯅ ꯃꯌꯥꯝꯁꯤ ꯅꯠꯇꯕ ꯑꯇꯩ ꯃꯌꯥꯝꯁꯨ ꯂꯩ ꯑꯗꯣ ꯉꯁꯥꯏꯒꯤ ꯈꯥꯏꯅꯕꯒꯤ ꯆꯥꯡꯁꯦ ꯆꯥꯎꯈꯠꯂꯛꯄ ꯍꯦꯟꯒꯠꯂꯛꯄꯒꯤ ꯃꯤꯁꯤꯡꯁꯦ ꯄꯩꯁꯥ ꯇꯥꯟꯕꯔꯣꯝꯗ ꯑꯌꯥꯝꯕ ꯀꯣꯛ ꯊꯥꯗꯅꯔꯛꯄꯒꯤ ꯏꯟꯇꯔꯦꯁ ꯂꯩꯅꯔꯛꯇꯕꯗꯒꯤ ꯑꯗꯩ ꯑꯃꯨꯛ ꯋꯦꯁꯇꯔꯟ ꯀꯟꯇ꯭ꯔꯤꯗꯗꯤ
ꯅꯨꯄꯤꯁꯤꯡꯁꯤ ꯌꯥꯝ ꯃꯔꯥꯡ ꯀꯥꯏꯅ ꯑꯩꯈꯣꯏꯒꯤ ꯁꯦꯛꯁ ꯋꯥꯔꯀꯔ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯂꯩꯕ ꯑꯗꯨꯅ ꯑꯗꯣꯝꯅ ꯑꯣꯏꯅ ꯃꯤꯁꯤꯡꯁꯤ ꯆꯠꯅꯔꯛꯄ ꯐꯤꯕꯝ ꯂꯥꯛꯄ ꯑꯩꯒꯤ ꯏꯅꯥꯛꯇ ꯅꯨꯄꯤ ꯑꯃꯁꯨ ꯂꯩꯕꯁꯦ ꯁꯦꯛꯁꯨꯑꯦꯜꯒꯤ ꯑꯄꯥꯝꯕ ꯄꯔꯐꯣꯔꯝ ꯇꯧꯕꯒꯤ ꯃꯍꯨꯠꯇ ꯃꯉꯣꯟꯗ ꯈꯨꯔꯧ ꯊꯥꯡꯕ ꯑꯣꯏꯅ ꯎꯔꯦ ꯑꯗꯨ ꯁꯦꯝ ꯊꯤꯡ ꯅꯨꯄꯤꯗꯁꯨ ꯅꯨꯄꯥꯗ ꯃꯉꯣꯟꯗ ꯈꯨꯔꯧ ꯊꯥꯡꯕ ꯑꯣꯏꯅ ꯎꯔꯦꯕꯀꯣ ꯑꯗꯨꯅ ꯈꯥꯏꯅꯕꯒꯤ ꯆꯥꯡꯁꯤ ꯌꯥꯝ ꯋꯥꯡꯅ ꯂꯥꯛꯑꯦ ꯃꯁꯤ ꯁꯨꯝ ꯍꯦꯟꯒꯠꯂꯛꯈꯤꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯁꯨ ꯁꯨꯝ ꯍꯦꯟꯒꯠꯂꯛꯄꯒꯤ ꯐꯤꯕꯝ ꯂꯩꯔꯕꯅꯤ ꯑꯩꯁꯨ ꯍꯥꯏꯖꯒꯦ ꯑꯗꯒꯤ ꯑꯃꯅ ꯅꯨꯄꯤꯁꯤꯡꯁꯦ ꯙꯔꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯍꯤꯟꯗꯨ ꯙꯔꯃꯗꯗꯤ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯅꯤ ꯊꯤꯕ ꯌꯥꯗꯦ ꯑꯗꯨ ꯈꯥꯏꯅꯔꯒꯁꯨ ꯃꯥꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕ ꯅꯨꯄꯤꯗꯨꯒꯤ ꯂꯣꯏꯅꯃꯛ ꯌꯦꯡꯁꯤꯟ ꯈꯣꯠꯆꯟꯕ ꯇꯧꯗ ꯌꯥꯗꯕ ꯂꯣ ꯃꯌꯥꯝ ꯂꯩꯈ꯭ꯔꯦ ꯌꯥꯝ ꯈꯔ ꯏꯁꯇ꯭रिꯛ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯨꯁꯜꯃꯥꯟ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒꯤꯗꯗꯤ ꯃꯈꯣꯏ ꯂꯣꯟꯗ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯃꯔꯤꯐꯥꯎ ꯂꯣꯟꯕ ꯌꯥꯏ ꯍꯥꯏ ꯑꯗꯨꯕꯨ ꯌꯥꯏ ꯍꯥꯏꯕꯩ ꯋꯥꯅꯤ ꯅꯍꯥꯟꯋꯥꯏꯗꯤ ꯂꯣꯟꯅꯔꯁꯨ ꯍꯧꯖꯤꯛ ꯆꯠꯅꯗ꯭ꯔꯦ ꯍꯥꯏ ꯑꯗꯨ ꯉꯁꯥꯏꯒꯤ ꯅꯨꯄꯤ ꯂꯣꯟꯕꯒꯤ ꯆꯥꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯨꯁꯜꯃꯥꯟꯁꯤꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯍꯤꯟꯗꯨꯒꯤ ꯃꯤꯁꯤꯡꯅ ꯑꯃꯨꯛ ꯍꯦꯟꯒꯠꯂꯛꯑꯦ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯂꯤꯁꯤꯡꯁꯤꯅ ꯙꯔꯃ ꯀꯔꯃꯅ ꯌꯥꯒꯦꯔꯥ ꯌꯥꯔꯣꯏꯔꯥ ꯅꯨꯄꯤꯁꯤ ꯄꯪꯂꯣꯟ ꯂꯣꯟꯈꯠꯅꯔꯦꯕ ꯏꯁꯂꯥꯝ ꯆꯠꯄꯁꯤꯡꯅ ꯑꯜꯂꯥꯍꯅ ꯌꯥꯕꯤꯔꯝꯃꯒꯁꯨ ꯄ꯭ꯔꯣꯐꯦꯠ ꯃꯨꯍꯝꯃꯗꯅ ꯌꯥꯏ ꯍꯥꯏꯔꯝꯃꯒꯁꯨ ꯃꯔꯤꯐꯥꯎꯕꯁꯦ ꯃꯣꯏ ꯍꯧꯖꯤꯛꯇꯤ ꯃꯁꯥꯅ ꯚꯥꯞ ꯇꯥꯗꯅ ꯉꯁꯥꯏꯒꯤ ꯃꯁꯤ ꯑꯐꯕ ꯅꯠꯇꯦꯁꯤ ꯈꯟꯊꯔꯀꯥꯟꯗ ꯂꯣꯟꯅꯕꯒꯤ ꯆꯥꯡꯁꯦ ꯍꯟꯊꯔꯛꯑꯦ ꯁꯨꯃꯥꯏꯅ ꯂꯩ ꯑꯩꯅ ꯊꯦꯡꯅꯖꯕꯗ ꯑꯗꯨ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯅꯨꯄꯤ ꯂꯣꯟꯕ ꯍꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤꯒꯤ ꯀ꯭ꯔꯥꯏꯝ ꯊꯣꯛꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃꯁꯨ ꯑꯣꯏꯔꯤꯅꯦꯕꯀꯣ ꯃꯥꯅꯦ ꯑꯗꯨꯅ ꯍꯥꯏꯔꯤꯕ ꯁꯤꯒꯨꯝꯕ ꯈꯥꯏꯅꯕꯒꯤ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇꯅꯕ ꯀꯔꯤ ꯀꯔꯤ ꯎꯄꯥꯏꯒꯗꯤ ꯂꯩꯕꯒꯦ ꯑꯗꯨꯁꯨ ꯍꯥꯏꯐꯦꯠꯇꯪ ꯇꯥꯃꯣꯅ ꯅꯤꯡꯁꯤꯡꯕꯤꯔꯝꯃꯨ ꯃꯁꯤ ꯏꯟꯗꯤꯌꯥꯗ ꯆꯠꯅꯔꯤꯕ ꯙꯔꯃꯁꯦ ꯁꯨꯃꯥꯏꯅ ꯙꯔꯃ ꯑꯁꯤꯅ ꯕꯥꯏꯟꯗꯤꯡ ꯂꯩꯔꯕ ꯅꯨꯄꯤꯁꯨ ꯃꯤꯅꯤ ꯍꯥꯏꯗꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯅꯤ ꯑꯍꯨꯝ ꯊꯤꯕꯗ ꯁꯨꯃꯥꯏꯅ ꯃꯁꯤ ꯂꯣꯅ ꯌꯥꯗꯦ ꯑꯥꯏꯟꯅ ꯌꯥꯗꯦ ꯙꯔꯃꯅ ꯌꯥꯗꯦ ꯍꯥꯏꯕ ꯑꯃ ꯂꯩꯔꯕ ꯑꯗꯒꯤ ꯑꯃꯨꯛ ꯅꯨꯄꯤꯁꯤꯡꯒꯤꯁꯨ ꯔꯥꯏꯠ ꯌꯥꯝ ꯂꯩꯕ ꯁꯤꯗꯩꯗ ꯔꯥꯏꯠꯇ ꯅꯠꯇꯅ ꯃꯈꯣꯏꯒꯤ ꯗꯥꯏꯇ ꯍꯥꯏꯇꯥꯔꯦ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤ ꯌꯥꯝꯅ ꯂꯩꯕ ꯈꯥꯏꯅꯔꯤꯁꯦ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯅꯨꯄꯥ ꯑꯃꯒꯤ ꯑꯄꯥꯝꯕ ꯍꯥꯏꯁꯦ ꯅꯨꯄꯤꯗꯨꯒꯤ ꯅꯦꯆꯔꯗ ꯂꯩꯕ ꯅꯨꯄꯥꯗ ꯌꯨ ꯉꯥꯎꯒꯦ ꯉꯥꯎꯔꯦ ꯍꯦꯛ ꯍꯜꯂꯛꯄꯁꯤꯗ ꯅꯨꯄꯤꯗ ꯏꯁꯧ ꯍꯦꯛ ꯂꯥꯡꯕ ꯌꯧ ꯍꯦꯛ ꯇꯧꯔꯛꯄ ꯈꯠꯅꯔꯕ ꯉꯁꯥꯏꯒꯤ ꯁꯦꯛꯆꯨꯋꯦꯜ ꯑꯔꯖꯗꯨꯗꯤ ꯂꯥꯏꯔꯗꯅ ꯅꯨꯄꯥꯗ ꯃꯅꯥꯛ ꯆꯪꯅꯤꯡꯗ꯭ꯔꯦꯕ ꯑꯁꯤ ꯑꯣꯏꯔꯗꯤ ꯑꯩ ꯀꯥꯏꯗꯣꯝ ꯆꯠꯈ꯭ꯔꯒꯦ ꯌꯨ ꯊꯧꯔꯒꯦ ꯆꯠꯂ ꯊꯛꯄ꯭ꯔꯥ ꯆꯥꯕ꯭ꯔꯥ ꯀꯩꯅꯣꯝ ꯆꯠꯈ꯭ꯔꯅꯦꯕ ꯅꯨꯄꯤꯗꯨꯅ ꯅꯨꯄꯥ ꯆꯪꯉꯀꯥꯟꯗ ꯉꯁꯤꯗꯤ ꯈꯔ ꯉꯟꯅ ꯍꯜꯂꯛꯏꯅ ꯈꯔ ꯊꯦꯡꯅ ꯍꯜꯂꯛꯏꯅ ꯋꯥꯔꯝꯃꯅꯤ ꯀꯩ ꯇꯧꯔꯒꯦ ꯏꯁꯤꯡ ꯑꯝꯇꯪ ꯊꯛꯁꯤꯔꯥ ꯆꯥ ꯑꯝꯇꯪ ꯊꯛꯁꯤꯔꯥ ꯀꯩ ꯇꯧꯁꯤꯒꯦ ꯍꯥꯏꯗꯅ ꯅꯨꯄꯥꯗ ꯄꯨꯛꯅꯤꯡꯗꯣ ꯍꯔꯥꯎꯍꯟꯅꯕ ꯋꯥꯍꯩ ꯋꯥꯇꯥꯁꯦ ꯁꯥꯎꯅꯤꯡꯕ ꯂꯩꯔꯒꯁꯨ ꯄꯦꯟꯗꯕ ꯂꯩꯔꯒꯁꯨ ꯊꯦꯝꯗꯅ ꯇꯧꯅ ꯈꯥꯡꯕ ꯇꯥꯔꯦ ꯑꯩꯒꯤ ꯃꯅꯨꯡꯒꯤ ꯑꯣꯏꯕ ꯀꯩꯅꯣꯗꯨ ꯗꯥꯏꯔꯦꯛꯇꯨ ꯎꯠꯇꯕ ꯇꯥꯔꯦ ꯑꯗꯨꯃꯥꯏꯅ ꯈꯥꯡꯕ ꯀꯟꯕꯒꯤ ꯗꯔꯀꯥꯔ ꯑꯃ ꯑꯣꯏꯌꯦ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯅꯨꯄꯥꯁꯤꯡꯁꯦ ꯅꯨꯄꯤꯅ ꯐꯥꯕꯗ ꯂꯥꯏꯌꯦꯕ ꯅꯨꯄꯥꯅ ꯅꯨꯄꯤ ꯐꯥꯕꯗꯤ ꯃꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯅꯤ ꯃꯔꯝꯗꯤ ꯅꯧꯊꯕꯁꯦ ꯅꯨꯄꯥꯗꯩꯁꯦ ꯆꯥꯎꯆꯠꯅꯤꯅ ꯅꯧꯊꯕꯁꯤ ꯃꯥꯒꯤ ꯑꯅꯤꯡ ꯑꯄꯥꯕ ꯐꯣꯡꯗꯣꯛꯑꯝꯗꯥꯏꯗ ꯇꯧꯔꯝꯗꯥꯏꯗ ꯉꯁꯥꯏꯒꯤ ꯅꯨꯄꯤꯁꯤꯡ ꯍꯦꯛ ꯀꯩꯅꯣ ꯊꯦꯝꯗꯅ ꯂꯧꯗꯕ ꯅꯠꯇꯅ ꯑꯇꯩꯗꯤ ꯇꯧꯗꯕ ꯑꯗꯨꯒ ꯑꯇꯩ ꯃꯇꯝꯗꯗꯤ ꯍꯥꯗꯨꯟꯗꯥꯒꯤ ꯄꯣꯠꯁꯦ ꯁꯝꯖꯟꯈꯤꯕ ꯄꯣꯠ ꯑꯃ ꯂꯩ ꯑꯗꯨ ꯅꯨꯄꯤꯗꯗꯤ ꯑꯗꯨ ꯅꯠꯇꯕ ꯅꯨꯄꯥꯁꯤꯡꯁꯤ ꯅꯧꯊꯁꯟꯕ ꯑꯗꯩ ꯀꯦꯁꯟꯕ ꯃꯧꯁꯟꯕ ꯑꯗꯒꯤꯗꯤ ꯆꯥꯝ ꯍꯥꯏꯇꯥꯔꯦ ꯅꯨꯄꯥꯗ ꯃꯥꯏꯁꯤ ꯆꯥꯝꯁꯤ ꯎꯠꯄ ꯇꯥꯏ ꯆꯥꯝ ꯂꯩꯍꯟꯕ ꯇꯥꯏ ꯑꯗꯨ ꯈꯪꯗꯗ ꯅꯨꯄꯥꯁꯤꯡꯅ ꯅꯨꯄꯤꯁꯤ ꯈꯥꯏꯅꯗꯕꯤꯗ ꯂꯨꯅ ꯆꯥꯅ ꯇꯧꯔ ꯂꯩꯒꯅꯤ ꯍꯥꯏꯕꯁꯤꯃ ꯑꯩꯒꯤ ꯃꯣꯠꯅꯤꯀꯣ ꯃꯥꯅ ꯍꯜꯂꯛꯄꯗ ꯊꯕꯛ ꯏꯪꯈꯥꯡ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯗꯨꯗ ꯅꯨꯄꯤꯗꯨꯅ ꯀꯦꯅ ꯃꯧꯅ ꯑꯗꯒꯤ ꯆꯥꯅ ꯊꯛꯅꯕ ꯃꯥꯒꯤ ꯄꯦꯟꯅꯅꯕ ꯍꯣꯠꯅꯕ ꯃꯗ ꯌꯥꯗ꯭ꯔꯕ ꯅꯨꯄꯥꯗꯨ ꯑꯇꯥꯡꯕ ꯑꯗꯨꯗꯤ ꯀꯣꯛꯄ ꯌꯥꯔꯦ ꯃꯇꯥꯡꯁꯤꯗ ꯌꯥꯝꯅ ꯄꯤꯛꯄ ꯋꯥꯔꯤ ꯃꯆꯥ ꯑꯃꯈꯛ ꯑꯩꯅ ꯍꯥꯏꯗꯤ ꯊꯤꯖꯅꯤꯡꯉꯦꯕ ꯃꯌꯥꯝꯒꯤ ꯃꯃꯥꯡꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯅꯨꯄꯥꯁꯦ ꯗ꯭ꯔꯪꯀꯔꯅꯤ 24 ꯑꯋꯥꯔꯁꯦ ꯑꯗꯣ ꯃꯥꯅ ꯍꯜꯂꯛꯄ ꯃꯇꯝꯗꯗꯤ ꯃꯥꯒꯤ ꯅꯨꯄꯤꯁꯤꯅ ꯀꯩꯅꯣ ꯇꯞ ꯑꯆꯧꯕ ꯑꯝꯗ ꯏꯁꯤꯡꯒꯁꯤ ꯂꯨꯝꯃꯒ ꯏꯪꯊꯝꯊꯥꯒꯁꯦ ꯃꯥꯏ ꯅꯨꯄꯥꯁꯦ ꯏꯔꯨꯖꯕꯤꯗꯣꯏꯅꯦꯕ ꯇꯞꯁꯤꯗ ꯑꯗꯣ ꯏꯔꯨꯖꯕꯤꯕꯗꯨꯒꯤ ꯚꯦꯂꯨꯗꯤ ꯈꯪꯉꯣꯏꯗꯣꯏꯅꯦꯕ ꯃꯥꯁꯦ ꯅꯨꯄꯤꯁꯤ ꯃꯃꯥꯏꯁꯦ ꯂꯥꯡꯉꯒ ꯀꯤꯟꯒꯁꯤꯅ ꯊꯤꯟꯗꯣꯏꯅꯦꯕ ꯃꯉꯣꯟꯗ ꯏꯔꯨꯖꯕꯤꯔꯦꯅ ꯃꯥꯗꯤ ꯉꯥꯎꯔ ꯁꯥꯏ ꯑꯣꯜꯂꯨꯕꯒꯤ ꯃꯣꯟꯗ ꯇꯩꯔ ꯂꯣꯏ ꯇꯧꯔ ꯂꯥꯛꯑꯕ ꯑꯗꯨꯃꯥꯏꯅ ꯇꯧꯔꯀꯥꯟꯁꯤꯗ ꯅꯨꯄꯤꯁꯤꯅ ꯃꯇꯝ ꯃꯥꯒꯤ ꯅꯨꯄꯥꯁꯤꯅ ꯉꯥꯎꯁꯤꯟꯅꯔꯛꯏꯕ ꯌꯨ ꯂꯥꯡꯊꯔꯛꯏꯕꯁꯤꯗꯩꯗ ꯀꯩꯅꯣ ꯑꯣꯟꯁꯜꯂꯒ ꯃꯥꯅ ꯈꯠꯅ ꯆꯩꯅꯗꯅꯗꯤ ꯁꯨꯡꯇꯧ ꯇꯧꯗꯦꯕꯀꯣ ꯑꯗꯣ ꯃꯥ ꯃꯆꯥ ꯅꯨꯄꯥ 3 ꯄꯣꯛꯑꯦꯕ ꯃꯥꯁꯦ
ꯑꯗꯨ ꯃꯆꯥꯅꯨꯄꯥ ꯑꯃ ꯗꯣꯛꯇꯔ ꯑꯣꯏꯔꯦ ꯑꯃꯅ ꯗꯣꯛꯇꯔ ꯇꯝꯃꯤ ꯑꯗꯒꯤ ꯑꯃꯅ ꯀꯩꯅꯣ MPSCꯒꯤ ꯄꯩꯈꯥ ꯊꯥꯅꯤꯅ ꯍꯧꯖꯤꯛꯁꯤ ꯂꯥꯏꯔꯤꯛ ꯀꯟꯅ ꯄꯥꯔꯤꯕꯀꯣ ꯑꯃꯅ ꯕꯤꯖꯤꯅꯦꯁ ꯇꯧꯔꯤꯕ ꯍꯥꯏꯕꯒꯤ ꯑꯩꯅ ꯍꯥꯏꯖꯅꯤꯡꯉꯤꯕꯗꯤ ꯇꯥꯃꯣ ꯅꯨꯄꯥꯁꯤꯅ ꯐꯅ ꯉꯥꯎ ꯇꯥꯔꯒꯁꯨ ꯅꯨꯄꯤꯁꯤꯅ ꯌꯥꯝꯅ ꯄꯨꯛꯅꯤꯡ ꯆꯦꯟꯅ ꯃꯆꯥꯁꯤꯡꯁꯤꯗꯁꯨ ꯃꯥꯅ ꯊꯦꯝꯃꯝꯗꯣꯏꯅꯦꯕ ꯅꯨꯄꯥꯒ ꯃꯥꯟꯅꯒꯅꯨ ꯀꯥꯏꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯐꯦꯃꯤꯂꯤꯁꯤ ꯃꯥꯅ ꯐꯖꯅ ꯃꯦꯟꯇꯦꯟꯁꯦ ꯇꯧꯔꯒꯅꯦ ꯃꯆꯥꯁꯦ ꯌꯣꯛꯄꯗ ꯅꯨꯄꯥ ꯐꯅ ꯉꯥꯎꯔꯁꯨ ꯅꯨꯄꯤꯅꯕꯨ ꯐꯔꯒꯗꯤ ꯏꯃꯨꯡꯁꯦ ꯑꯐꯕ ꯏꯃꯨꯡ ꯑꯃ ꯑꯣꯏꯕꯁꯤ ꯌꯥꯏꯌꯦꯅ ꯑꯩꯗꯤ ꯍꯥꯏꯖꯅꯤꯡꯉꯤ ꯑꯗꯨ ꯌꯥꯝ ꯆꯨꯝꯕ ꯋꯥꯅꯤ ꯑꯩ ꯃꯈꯥ ꯑꯝꯇꯪ ꯁꯝꯗꯖꯍꯧꯒꯦ ꯃꯇꯥꯡ ꯆꯥꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯤꯟꯗꯨ ꯙꯔꯃꯒꯤ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤꯁꯦ ꯃꯁꯤ ꯍꯦꯛꯇ ꯄꯨꯁꯟꯅꯤꯡꯉꯦ ꯃꯔꯝꯗꯤ ꯑꯦꯛꯖꯥꯝꯄꯜ ꯐꯖꯕꯁꯦ ꯂꯩꯌꯦꯕꯀꯣ ꯍꯤꯟꯗꯨꯗ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤꯗ ꯀꯨꯟꯇꯤ ꯍꯥꯏꯕ ꯑꯃ ꯂꯩ ꯀꯨꯟꯇꯤꯁꯤ ꯃꯥꯏ ꯅꯨꯄꯥꯁꯤ ꯁꯤꯈ꯭ꯔꯒꯁꯨ ꯃꯆꯥ ꯃꯉꯥꯁꯦ ꯑꯍꯨꯝꯅ ꯃꯥ ꯄꯣꯛꯄꯅꯤ ꯑꯅꯤꯅ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯄꯣꯛꯄꯅꯤ ꯂꯣꯏ ꯁꯤꯔꯀꯥꯟꯗ ꯃꯥꯅ ꯂꯣꯏ ꯀꯣꯜ ꯂꯩꯍꯧꯕꯁꯦ ꯃꯁꯤ ꯂꯨꯈ꯭ꯔꯥꯕꯤꯅ ꯃꯆꯥ 5 ꯌꯣꯛꯄꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯏꯅꯥꯛ ꯀꯌꯥ ꯈꯨꯟꯕ ꯑꯇ ꯅꯤꯡꯊꯧ ꯑꯣꯏꯅ ꯍꯧꯔꯛꯀꯗꯧꯗꯨꯁꯨ ꯑꯣꯏꯔꯛꯀꯗꯧꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯐꯣꯝꯗꯨꯁꯨ ꯃꯤꯅ ꯄꯥꯏꯈ꯭ꯔꯕ ꯙꯤꯁꯇꯔꯥꯁꯇ꯭ꯔꯅ ꯄꯥꯏꯈ꯭ꯔꯕ ꯑꯗꯒꯤ ꯑꯃꯨꯛ ꯙꯤꯁꯇꯔꯥꯁꯇ꯭ꯔ ꯃꯆꯥꯈꯩꯅ ꯃꯣꯏꯗ ꯀꯛ ꯌꯦꯡꯁꯤꯜꯂꯛꯄꯁꯤꯗ ꯃꯥꯅ ꯑꯈꯥꯡ ꯀꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯍꯥꯏꯗꯤ ꯂꯝꯕꯤꯗ ꯍꯧꯕ ꯑꯩꯈꯣꯏꯒꯤ ꯃꯅꯥ ꯃꯁꯤꯡ ꯊꯤꯗꯅ ꯍꯦꯛꯑꯒ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯍꯨꯏꯗ꯭ꯔꯨꯒꯨꯝꯕꯁꯤ ꯍꯦꯛꯑꯒ ꯃꯆꯥꯁꯤꯡꯗ ꯊꯣꯡ ꯊꯥꯛꯑꯒ ꯄꯤꯖꯔꯒ ꯑꯗꯒꯤ ꯃꯁꯤ ꯑꯈꯥꯡ ꯀꯟꯕ ꯑꯃꯒ ꯂꯣꯏꯅꯅ ꯁꯦꯝꯃꯛꯄꯗꯨꯅ ꯃꯆꯥꯁꯤꯡꯁꯤ ꯂꯣꯏꯅ ꯃꯤ ꯑꯣꯏꯕ ꯂꯤꯗꯔ ꯉꯥꯛ ꯑꯣꯏꯌꯦꯕ ꯃꯤꯊꯣꯏ ꯃꯤꯍꯦꯟꯕ ꯉꯁꯥꯏꯒꯤ ꯌꯨꯙꯤꯁꯊꯤꯔ ꯍꯥꯏꯅ ꯙꯔꯃ ꯀꯔꯃꯁꯤꯗ ꯙꯔꯃ ꯁꯥꯁꯇ꯭ꯔꯁꯤꯗ ꯃꯉꯣꯟꯗ ꯍꯦꯟꯅ ꯈꯪꯕ ꯂꯩ ꯄꯣꯠꯇꯦ ꯚꯤꯝ ꯃꯄꯥꯡ ꯀꯟꯕ ꯃꯊꯧꯅꯥ ꯂꯩꯕ ꯃꯤꯡꯖꯦꯜ ꯂꯩꯕ ꯃꯉꯣꯟꯗ ꯍꯦꯟꯕ ꯂꯩ ꯄꯣꯠꯇꯦ ꯑꯔꯖꯨꯟ ꯃꯍꯩꯒꯤ ꯇꯦꯟꯒꯤ ꯃꯇꯥꯡꯁꯤꯗ ꯄꯨꯝꯅꯃꯛꯇꯒꯤ ꯑꯊꯣꯏꯕꯅꯤ ꯂꯧꯔꯤꯅꯤ ꯑꯗꯒꯤ ꯑꯁꯣꯝꯗ ꯅꯣꯀꯨꯜ ꯁꯍꯗꯦꯕꯁꯨ ꯊꯥꯡꯗ ꯇꯥꯗ ꯃꯣꯏꯗꯤ ꯍꯦꯟꯕ ꯂꯩ ꯄꯣꯠꯇꯦ ꯃꯍꯩ ꯃꯁꯤꯡꯗ ꯀꯩꯗ ꯑꯗꯨꯅ ꯑꯃꯠꯇ ꯃꯥꯡꯗꯕꯤꯗ ꯑꯆꯪꯕ ꯆꯪꯗꯪ ꯂꯥꯎꯕ ꯃꯆꯥ 5 ꯑꯣꯏꯈꯤꯕ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯀꯨꯟꯇꯤꯅ ꯈꯥꯡꯕ ꯀꯟꯕ ꯅꯨꯄꯥ ꯂꯩꯇ꯭ꯔꯁꯨ ꯃꯆꯥꯈꯩꯗꯣ ꯁꯦꯝꯅ ꯍꯣꯠꯅꯕꯗ ꯆꯔꯥ ꯀꯣꯛꯊꯣꯛ ꯑꯃ ꯍꯦꯟꯈ꯭ꯔꯁꯨ ꯐꯤ ꯅꯥꯝꯗ ꯁꯦꯒꯥꯏꯕ ꯃꯌꯥꯝ ꯆꯦꯜꯂꯁꯨ ꯃꯈꯣꯏꯁꯤꯡꯗꯨꯒꯤꯗꯃꯛꯇ ꯋꯥꯕ ꯌꯥꯕ ꯋꯥꯀꯥꯟꯗ ꯃꯈꯣꯏꯒꯤꯗꯃꯛꯇꯅꯤꯀꯣ ꯃꯃꯥ ꯑꯩꯅ ꯂꯩꯔꯤꯁꯦ ꯃꯃꯥ ꯑꯩꯅ ꯍꯤꯡꯗꯣꯏꯁꯦ ꯃꯈꯣꯏꯒꯤꯗꯃꯛꯇꯅꯤꯀꯣ ꯑꯗꯨꯅ ꯃꯣꯏ ꯅꯥꯍꯟꯕ ꯌꯥꯄꯣꯠꯇꯦ ꯃꯣꯏ ꯐꯍꯟꯕ ꯌꯥꯄꯣꯠꯇꯦꯕ ꯋꯥꯈꯜꯁꯦ ꯊꯥꯖꯔꯒ ꯁꯦꯝꯃꯛꯄꯅꯤꯅ ꯑꯃꯠꯇ ꯁꯣꯏꯈꯤꯗꯦ ꯑꯃꯠꯇ ꯃꯤꯁ ꯑꯣꯏꯈꯤꯗꯦꯕ ꯁꯤ ꯌꯥꯝ ꯇꯝꯖꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯣꯠꯅꯤ ꯑꯃꯇꯪ ꯊꯝꯖꯒꯦ ꯃꯍꯥꯛꯀꯤ ꯃꯄꯨꯛꯆꯦꯟ ꯐꯖꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯄꯣꯛꯇꯕ 2 ꯌꯥꯎꯔꯤꯗꯣ ꯑꯗꯨꯁꯨ ꯃꯆꯥꯗ ꯍꯦꯟꯅ ꯂꯨꯅ ꯇꯧꯔꯤꯕꯅꯤ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯃꯈꯥꯗ ꯑꯃꯨꯛ ꯖꯣꯝꯅ ꯔꯥꯛꯁꯁ ꯍꯥꯏꯗꯨꯅ ꯌꯨꯙꯤꯁꯊꯤꯔ ꯇꯦꯁ ꯑꯃ ꯇꯧꯕꯗ ꯂꯣꯏꯅꯃꯛ ꯁꯤꯍꯟꯕꯅꯤ ꯃꯆꯤꯟ ꯃꯅꯥꯎ 4ꯗꯣ ꯃꯥ ꯅꯠꯇꯅ ꯑꯗꯣ ꯃꯣꯏ 4ꯗꯣ ꯀꯔꯝꯕꯕꯨ ꯍꯤꯡꯒꯠꯍꯜꯂꯨꯒꯦ ꯍꯥꯏꯅ ꯍꯪꯉꯛꯄ ꯀꯣꯏꯁꯟꯗ ꯌꯨꯙꯤꯁꯊꯤꯔꯅ ꯐꯖꯅ ꯍꯥꯏꯈꯤ ꯚꯤꯝ ꯑꯔꯖꯨꯟꯕꯨꯗꯤ ꯍꯤꯡꯒꯠꯍꯟꯗ꯭ꯔꯁꯨ ꯏꯃꯥꯅ ꯀꯩꯁꯨ ꯍꯥꯏꯔꯣꯏ ꯑꯗꯨꯒ ꯑꯇꯣꯝꯕ ꯅꯣꯀꯨꯜ ꯁꯍꯗꯦꯕꯁꯦ ꯁꯤꯐꯧꯗ ꯏꯇꯣꯝꯇꯣꯝꯕ ꯁꯍꯗꯦꯕꯁꯦ ꯁꯤꯕꯨꯗꯤ ꯍꯤꯡꯒꯠꯍꯟꯕꯤꯌꯨ ꯀꯔꯤꯒꯤꯅꯣꯗ ꯏꯃꯥ ꯄꯣꯛꯇꯕꯤꯅ ꯌꯣꯛꯄꯅꯤ ꯍꯥꯏꯕꯗꯣ ꯑꯗꯨ ꯃꯣꯏ ꯁꯤꯕꯗ ꯀꯩꯁꯨ ꯊꯧꯑꯣꯏꯗꯦ ꯍꯥꯏꯕꯗꯨ ꯊꯣꯛꯇꯅꯕ ꯑꯇꯣꯝꯕ ꯁꯍꯗꯦꯕꯕꯨ ꯍꯥꯟꯅ ꯍꯤꯡꯒꯠꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯐꯖꯕꯅꯤ ꯑꯗ ꯄꯦꯟꯗꯅ ꯖꯈꯔꯥꯖꯗꯨꯅ ꯑꯗꯨ ꯑꯣꯏꯔꯗꯤ ꯂꯣꯏ ꯍꯤꯡꯒꯠꯍꯜꯂꯅꯤꯅ ꯍꯤꯡꯒꯠꯍꯟꯈꯤ ꯑꯁꯤ ꯂꯧꯁꯟꯕ ꯌꯥꯕ ꯐꯖꯕ ꯋꯥꯔꯤꯁꯦ ꯃꯈꯣꯏꯗ ꯌꯥꯝ ꯌꯥꯎꯔꯝꯃꯦ ꯍꯥꯏꯕꯁꯤ ꯅꯪ ꯊꯝꯖꯔꯒ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯕꯒꯤ ꯃꯇꯥꯡ ꯌꯧꯁꯤꯟꯖꯔꯦ ꯄꯨꯝꯅꯃꯛꯄꯨ ꯑꯣꯖꯥ ꯃꯥꯏꯉꯧꯕꯤꯒ ꯁꯨꯅꯤꯇꯥꯒ ꯗꯥꯛꯇꯔ ꯑꯩ ꯏꯁꯥꯒꯅ ꯈꯨꯔꯨꯝꯖꯔꯤ